ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯉꯥꯏꯖꯔꯛꯂꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯂꯧꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏꯖꯩꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯈꯨꯜ ꯑꯗꯨꯗ ꯂꯧꯔꯣꯛ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯝꯍꯩ ꯑꯗꯣ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯣꯃꯩꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯈꯨꯟꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯣꯏꯁꯤꯜꯂꯝꯂꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯉꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯁꯨ ꯏꯪꯂꯤꯕꯅꯤ꯫ ꯈꯣꯃꯩꯅ ꯑꯗꯨꯝꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯋꯥꯡꯕ ꯅꯣꯡꯃꯗꯣꯟꯂꯛꯇ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯈꯣꯃꯩꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣꯗ ꯀꯨꯏꯔꯕꯒꯤ ꯇꯨꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯤꯒꯨꯝꯕ ꯁꯈꯤꯔꯥ ꯑꯃ ꯄꯤꯔꯛꯂꯤꯕꯁꯤꯅ ꯀꯩꯗꯧꯗꯧꯔꯤꯕꯖꯥꯠꯅꯣ? ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯔꯒꯅꯤ꯫ ꯃꯗꯨ ꯑꯩ ꯌꯦꯡꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯊꯠꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯑꯃꯗꯤ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯄꯒꯤ ꯉꯔꯪ ꯉꯔꯪ ꯃꯩꯅ ꯆꯥꯛꯄ ꯑꯃꯗꯤ ꯑꯁꯤꯕ ꯀꯌꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯏꯁ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨꯕ? ꯈꯨꯜ ꯑꯁꯤ ꯃꯨꯠ ꯇꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤ꯫ ꯃꯗꯨꯕꯨ ꯆꯨꯝꯂꯤꯗ꯭ꯔꯥꯏꯅꯦ? ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇꯦꯁꯦ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩꯁꯤꯡꯅ ꯕꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛꯂꯤ꯫ ꯀꯝꯗꯧꯅꯤ? ꯑꯩꯅ ꯀꯔꯤ ꯇꯧꯗꯨꯅ ꯀꯟꯕ ꯉꯝꯒꯅꯤ? ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯋꯥꯈꯜ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤꯉꯩ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯄꯔꯞ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯗꯨꯒ ꯈꯣꯃꯩꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯉꯥꯏꯕꯕꯨꯗꯤ ꯋꯥꯗꯦ꯫ ꯁꯦ ꯅꯃꯥ ꯅꯆꯥ ꯍꯥꯟꯅ ꯊꯤꯟꯕꯤꯔꯝꯂꯒꯦ꯫ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯌꯨꯝꯗ ꯉꯟꯇꯥ ꯍꯜꯂꯛꯀꯦꯀꯣ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯨꯝꯍꯩ ꯂꯣꯏꯔꯕ ꯃꯇꯝꯗ ꯅꯆꯦ ꯅꯅꯦꯝꯁꯤꯡꯗꯨꯒ ꯍꯜꯂꯛꯎ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯪ ꯊꯤꯜꯍꯜꯂꯛꯎꯀꯣ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯀꯧꯔꯛꯎ, ꯑꯩ ꯑꯗꯨꯝ ꯇꯟꯅ ꯊꯣꯛꯂꯛꯀꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯨꯔꯤꯕꯅꯤ꯫ ꯇꯥꯃꯣ ꯌꯦꯡꯉꯣꯏꯗꯕ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯆꯠꯂꯒꯨꯝꯁꯤ꯫ ꯑꯗꯨꯁꯨ ꯍꯦꯛ ꯃꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯂꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝ ꯑꯃꯁꯨ ꯀꯨꯝꯍꯩ ꯌꯦꯡꯐꯝ ꯑꯗꯣꯝꯗ ꯀꯤꯔꯤꯛ ꯏꯅꯅ ꯂꯩꯔꯝꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯍꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯈꯣꯃꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯪ ꯂꯩꯍꯧꯔꯝꯃꯨ, ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯌꯨꯝꯗ ꯄꯣꯊꯥꯔꯝꯒꯦ ꯍꯥꯏꯗꯨꯅ ꯈꯣꯃꯩ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯈꯣꯃꯩꯒꯤ ꯅꯨꯄꯤꯁꯨ ꯀꯨꯝꯍꯩ ꯑꯗꯨꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯊꯥꯗꯣꯛꯄ ꯇꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝ ꯈꯣꯃꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯛ ꯈꯨꯗꯤꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯕꯨ ꯃꯤ ꯑꯁꯤꯕꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯇꯥꯔꯒꯗꯕ, ꯆꯥꯎꯔꯕ ꯌꯨꯝꯁꯤꯡ ꯑꯁꯤꯕꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯒꯗꯕ, ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯈꯜꯂꯤꯕꯁꯤꯕꯣ? ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯁꯤꯅ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯐꯩ, ꯈꯪꯒꯅꯤ, ꯑꯩꯒꯤ ꯏꯇꯥꯎ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯁꯤꯒꯤ ꯆꯕꯨꯜ ꯑꯁꯤꯕꯨ ꯇꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯗꯋꯣꯟ ꯁꯤꯡꯗꯨꯅ ꯏꯇꯥꯎ ꯌꯦꯡꯕꯤꯌꯨ ꯇꯨ, ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯏꯇꯥꯎꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯁꯤ ꯏꯇꯥꯎ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯇꯥꯟꯅꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯇꯥꯎ ꯈꯣꯃꯩ, ꯑꯗꯨꯒꯤꯔꯥ ꯑꯗꯨꯛ ꯇꯐꯤꯡꯅ ꯏꯅꯥꯛꯇ ꯂꯥꯛꯄꯕꯨ? ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯁꯤꯕꯨ ꯇꯥꯟꯅꯕ ꯑꯔꯥꯏꯕ ꯅꯠꯇꯦ ꯏꯇꯥꯎ꯫ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯇꯥꯟꯅꯔꯨꯕ ꯍꯥꯏꯕꯁꯤ ꯑꯩ ꯋꯥꯗꯨꯅ ꯇꯣꯛꯀꯅꯤ ꯏꯇꯥꯎ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯁꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯋꯥꯔꯛꯂꯤꯕꯅꯤꯅ ꯃꯍꯥꯛ
ꯑꯩꯕꯨ ꯍꯥꯞꯇꯨꯅ ꯄꯥꯏꯕꯁꯦ ꯋꯥꯔꯛꯂꯕꯅꯤꯅ ꯉꯝꯂꯔꯣꯏ ꯈꯟꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯣꯟꯕ ꯉꯝꯂꯝꯂꯕꯗꯤ ꯇꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯤ꯫ ꯈꯣꯃꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯗꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯃꯇꯥꯎ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯅꯕꯨꯛꯅꯤꯡꯗ ꯋꯥꯖꯔꯤꯕꯗꯨ ꯑꯩꯁꯨ ꯈꯪꯂꯤ꯫ ꯐꯔꯦ, ꯏꯇꯥꯎꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯑꯁꯤꯕꯨ ꯑꯩꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯒꯦ꯫ ꯏꯇꯥꯎ, ꯑꯩꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯁꯨ ꯄꯥꯡꯒꯜꯗꯤ ꯍꯟꯖꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯣꯃꯩꯒꯤ ꯁꯒꯣꯜ ꯑꯗꯣ ꯃꯁꯥ ꯐꯟꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯈꯣꯃꯩꯗ ꯇꯧꯒꯗꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯣ ꯇꯞꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯁꯤꯕꯨ ꯇꯥꯟꯅꯔꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯁꯤꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯊꯛꯇ ꯈꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛꯂꯥ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ, ꯀꯔꯤ, ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯍꯥꯏꯕ? ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯆꯦꯛꯂꯥ, ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯊꯔꯛꯂꯤꯕꯅꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ, ꯃꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯇꯝ ꯑꯃꯒꯤ ꯅꯍꯥꯛꯀꯤ ꯅꯇꯥꯎ ꯌꯦꯛꯅꯕ ꯑꯃ ꯑꯣꯟꯈ꯭ꯔꯕ ꯅꯇꯥꯎ ꯀꯨꯟꯖꯣꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯀꯝꯗꯧꯅ ꯀꯨꯟꯖꯣꯅ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯨꯅ, ꯏꯇꯥꯎ ꯈꯣꯃꯩ, ꯍꯧꯖꯤꯛ ꯅꯍꯥꯛ ꯅꯤꯄꯥ ꯊꯧꯗꯥꯡ ꯎꯠꯇꯨꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯅꯍꯥꯛꯀ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯨꯟꯖꯣꯅ ꯍꯦꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯂꯥꯜ ꯍꯥꯏꯕꯗꯨꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ, ꯆꯨꯝꯃꯤ, ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯃꯤꯐꯨꯠꯇ ꯑꯁꯤ ꯍꯦꯛ ꯃꯥꯡꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯨꯜ ꯑꯁꯤ ꯑꯋꯥ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅꯇ ꯂꯩꯔꯒꯅꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯣꯏꯅ ꯄꯥꯏꯔꯝꯕꯗꯣ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯤ, ꯊꯥꯁꯤꯒꯤ ꯑꯍꯤꯡꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯇꯧꯔꯛꯂꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯈꯣꯃꯩꯗꯤ ꯈꯪꯕꯅꯤꯅ ꯍꯧꯖꯤꯛ ꯀꯨꯝꯂꯩ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯤ꯫ ꯑꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯣꯃꯩ ꯃꯕꯨꯛꯅꯤꯡꯗ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ ꯈꯟꯐꯝ ꯈꯪꯗꯅ ꯆꯔꯥꯡꯅꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯅ, ꯏꯇꯥꯎ, ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯤ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤ ꯌꯥꯝꯅ ꯀꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯥꯝꯂꯕ ꯀꯩꯔꯦꯜꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯆꯤꯛꯀꯦ ꯁꯂꯥꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯍꯜꯂꯨ꯫ ꯑꯗꯨꯝꯅ ꯙꯝꯀꯥ ꯇꯧꯔꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯥꯎ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ, ꯆꯨꯝꯃꯤ, ꯑꯗꯨꯗꯤ ꯑꯩ ꯀꯨꯝꯍꯩ ꯇꯧꯕ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯄꯔꯞ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯉꯛꯇꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯤꯕꯅꯤ꯫ ꯅꯣꯛꯄꯒ ꯂꯥꯡꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯃꯍꯥꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯣꯃꯩ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯗꯨꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯈꯔ ꯁꯣꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯈꯔ ꯁꯣꯜꯂ ꯃꯇꯨꯡꯗ ꯈꯨꯕꯥꯛ 3ꯂꯛ ꯈꯨꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯅ ꯉꯪꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯇꯥꯔꯛꯄꯗꯒꯤ ꯌꯦꯡꯊꯣꯛꯅꯔꯨꯕꯗ ꯄꯥꯝꯕ ꯀꯩꯔꯦꯜ 4ꯅ ꯉꯪꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯝꯕ ꯀꯩꯔꯦꯜ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯒ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤꯗꯨꯅ ꯃꯐꯝ ꯑꯗꯣ ꯄꯨꯍꯥꯡ ꯍꯥꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ, ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯑꯩ ꯄꯔꯞ ꯂꯣꯏꯁꯤꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡ ꯑꯗꯨ ꯍꯜꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯤꯉꯩ ꯀꯩꯔꯦꯜꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯔꯨꯔꯤ꯫ ꯈꯣꯃꯩꯅ ꯑꯗꯨꯝꯅ ꯀꯩꯔꯦꯜꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯒ ꯍꯜꯍꯟꯈꯤꯕꯗꯨ ꯈꯨꯟꯒꯤ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯎꯕꯗꯒꯤ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯣꯃꯩ ꯇꯧꯐꯝ ꯈꯪꯗꯦ, ꯀꯔꯤ ꯍꯥꯏꯅ ꯃꯈꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯍꯜ ꯑꯃꯅ, ꯏꯕꯨꯡꯉꯣ ꯈꯣꯃꯩ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯊꯨꯒꯥꯏꯔꯒ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯅꯍꯥꯛꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ
ꯄꯥꯡꯊꯣꯛꯂꯤꯕꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩ ꯇꯧꯐꯝ ꯈꯪꯗꯦ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥ ꯑꯃꯅ ꯑꯣꯖꯥ ꯃꯥꯏꯕ ꯈꯣꯃꯩ ꯅꯍꯥꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯇꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯉꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯀꯨꯝꯍꯩ ꯑꯁꯤ ꯊꯨꯒꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛ ꯅꯍꯩ ꯍꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯅꯤꯡꯕꯒꯤꯔꯥ ꯎꯠꯅꯤꯡꯉꯒꯅ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯔꯤꯒꯤ ꯎꯠꯇ꯭ꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯍꯩ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯇꯥꯎ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯨꯒ ꯈꯨꯔꯥꯁꯨ ꯇꯥꯕꯤꯌꯨ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯀꯔꯤ ꯀꯔꯝꯕ ꯊꯕꯛꯀꯤꯗꯃꯛ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯂꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯔ ꯇꯞꯊꯅ ꯈꯨꯔꯥ ꯈꯨꯜ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯨꯠ ꯇꯥꯛꯂꯒꯅꯤ ꯈꯣꯃꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯅꯩ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯃꯉꯛ ꯍꯥꯏꯅꯩ ꯃꯗꯨꯗ ꯈꯣꯃꯩꯗ ꯑꯣꯟꯁꯜꯂꯛꯂꯒ ꯅꯍꯥ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯉꯝꯕ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯈꯨꯜ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯨꯠ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯉꯣꯟꯗ ꯁꯟꯗꯣꯛꯅ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯅꯉꯛ ꯑꯗꯨ ꯅꯣꯡꯗꯣꯟꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯀꯨꯞꯁꯤꯜꯂꯤꯕꯗꯣ ꯃꯈꯣꯏꯁꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡꯗꯣ ꯄꯥꯈꯠꯅꯩ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯀꯅꯤ ꯇꯁꯦꯡꯅ ꯈꯨꯜ ꯑꯁꯦ ꯃꯨꯠꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯣꯃꯩꯅ ꯃꯆꯤ ꯃꯆꯤ ꯈꯨꯗꯪ ꯂꯩꯔꯛ ꯑꯃꯗꯤ ꯁꯣꯔꯣꯛ ꯂꯝꯕꯦꯟ ꯊꯣꯡꯒꯥꯜꯅꯆꯤꯡꯕꯗ ꯑꯁꯤꯕꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒꯅꯤ ꯆꯦꯟꯅ ꯆꯦꯟꯅ ꯁꯤꯔꯒꯅꯤ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯒꯅꯤ ꯃꯤꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯀꯌꯥ ꯂꯥꯟꯗꯥꯔꯛꯇꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯨꯟꯖꯣꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯉꯛꯄꯗ ꯊꯦꯡꯈ꯭ꯔꯦ ꯀꯔꯤ ꯆꯍꯤ ꯑꯃ ꯑꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯟꯖꯣꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯃꯨꯠ ꯇꯥꯛꯅꯅꯕꯗꯤ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯂꯒꯅꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯑꯩꯉꯣꯟꯗ ꯈꯛꯇꯪ ꯅꯠꯇ꯭ꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯌꯥꯎꯅ ꯃꯍꯥꯛꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯖꯩ ꯃꯨꯠ ꯇꯥꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯁꯤ ꯑꯊꯥꯞꯄ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯍꯩ ꯖꯥꯗꯨ ꯀꯌꯥ ꯇꯧꯗꯨꯅ ꯌꯥꯝꯂꯕ ꯂꯌꯥꯝꯁꯤꯡꯁꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯑꯃꯥꯏꯕꯒꯤ ꯃꯍꯩꯁꯦ ꯍꯩꯇꯕ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯟꯗꯥꯔꯛꯇ꯭ꯔꯤꯉꯩ ꯅꯈꯣꯏꯁꯨ ꯈꯪꯖꯤꯟꯕ ꯌꯥꯕ ꯃꯈꯩꯗꯤ ꯈꯪꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯩ ꯇꯝꯂꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯩ ꯇꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯃꯊꯪ ꯃꯊꯪ ꯊꯣꯛꯅꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕ ꯇꯝꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯀꯨꯝꯍꯩ ꯑꯗꯣ ꯃꯄꯨꯡ ꯐꯥꯗꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯅꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯂꯩꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯀꯧꯔꯛꯂꯕꯁꯨ ꯈꯨꯝꯂꯨꯕ ꯌꯥꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯇꯤꯌꯥꯗꯣ ꯅꯤꯡꯈꯥꯏꯕ ꯃꯈꯩ ꯂꯥꯎ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯌꯣꯠꯀ ꯊꯦꯡꯅꯕꯒꯤ ꯊꯥꯡ ꯌꯥꯟꯊꯠꯅꯕꯒꯤ ꯑꯃꯗꯤ ꯆꯨꯡꯒꯣꯏꯗ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯀꯣꯛ ꯀꯥꯛ ꯂꯥꯎꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯎꯅꯕ ꯈꯟꯅꯕ ꯑꯃꯗꯤ ꯍꯣꯏ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ ꯈꯨꯜ ꯑꯗꯨ ꯑꯗꯨꯝꯅ ꯈꯨꯜ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯜꯂꯛꯄꯗꯨꯗ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯃꯤꯄꯥꯏ ꯊꯕꯥꯏꯅꯗꯨꯅ ꯏꯃꯨꯡꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯑꯃꯗꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯃꯤ ꯀꯌా ꯅꯥꯍꯤꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯃꯈꯨꯠ ꯃꯈꯣꯡ ꯁꯣꯛꯄꯒꯤ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯑꯩꯒꯤ ꯊꯕꯥꯛ ꯑꯁꯦ ꯊꯥꯡꯅ ꯊꯤꯜꯂꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ ꯈꯔ ꯑꯃꯅ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕ ꯈꯣꯟꯖꯦꯜꯅ ꯈꯨꯜ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ
matam aduda khomaina phuk haugatlaga mahakki nupida section leiramu hairamlaga mahak mapanda parap thorakli asomna thoroklaga khomaina tawriba singado mahaksi loina uribani timu lamu mayamna tungda tholagataba thabaksing aduki matau tamduna sanaribado khomaina uri madu ubada khomaina ya ing singna leijariba khul asibu kayagi matik wahalliba punamak mipai thabai halliba khanganidana khomai ti khangangi khoyum layam kauthoklaga matik chaba chairak bihangi khangani do asomna khomai do wakhan ngeha khallaga karamba laibu kausigi haiduna khalambadagi khomaina saroi ngaroi timu laimu ki di ibudo wangpurel kaugadabani mahaki manai ngaktani fare ibudo wangpurel kauragi asomna khomaina ibudo wangpurel bu kaukri tanja adumakata khomai ki manakta ibudo wangpurel yamna sona ahal amagi phijet chetuna saisu paiduna laklei madu ubada khomaina khuru khuduk kunduna makok leibak tana khurumjaduna thukliba asigi matangda khomaina khanghalli wafam madu tabda ibudo wangpurelna akoiba aduta koilei leidoi jengnakli matam maduda khomaina haujik thinthabagi matam natre ibudo mateng tawbiyu khunja punamak kanbiyu haiduna hanna khurumjari matam maduda ibudo wangpurelna tawdo khomai amaibu nahakna tawriba thabak asi khulgidi yamna kanagani adubu nahak su soidana yaibi manglaragani khul asigi damak yaibi kattuna khul asibu kanba ngamba waijauko fare ngasigidi saroi ngaroi mathi phongliba punamak aina hoiduna pukhrage matung tarakpadasu aibu ningsingu matam punamakta ai leiri haibasei kawgunu ko isu ibungo phagani ibudo nasuna ibudo bu hanna khurumjari ibudo asumna khomaina ibudo wangpurel bu hanna khurumjahuri masidagidi ibudo wangpurel mafam khangdana mangkhri adudugadi nongodon thakta kupsal lamba amuba maikhu singado tapna mangkhri amati saroi ngaroi mayamna hoi lauduna makha maikai pana sin khibagi khonjal su tari khomaina khangli matam madutta haujikti ibudo wangpurelna saroi ngaroi punamak haurei makha pangna haithakhrei haibase mahaksu khangli madugi matung khomai imung lomda sangakli mahang imung lomda hek changkhibaga mahaki matau sagolna khomai bu itaw haidna korakli khomai ikhang khangna matau sagolomda yengthori matam marata matau sagol ado chumdring miyoi amagi saktamda leptuna leiramli madu ubada khomai changsil laktuna itaw sagol kaidore nahakna namu taibung mi ki saktamda amu hanjal lakli basiri nahak yangoi sagol ondrun leibasi naku warabro itaw khomai adugi natti ai yangoi sagol onbagi matam het khramali ai yangoi sagol olu haibi yadrai nei taw ai kamdau gadabano khangrei taw adum na harakpata khomaina itaw nangbu haujiksu yangoi sagol oning libra itaw yangoi sagol onba ai tasengna pamlaktri ai namu taibang mi oina onduna aisu aigi phamdagi munbi khraba aigi nupi angangsing imung manungbu lawba chatningi taw khomai matau sagolgi wafam madu tabada mabai nonthei mahakna haikhibani lana se haibadi kunjogi maga tonariba lana se hek loibaga mahakna magi nupi angangsingbu lokthokari haiduna haikhibani adubu kunjona matam sangna tumina leikhra fawda khomaina karisuna chungdana thabak ado kawkhibagum leithukhiba adutta matau sagol ado khara waraure haibase khomaina khangi matam aduta khomaina mahaki matau aduda itaw fare ngasi ahi ngasi mayagi khungang oriba lam aduda chatlasi arduga nahaki nupi angangbu lokthokluasi wafam madu tabada khomaigi mamangda lepliba yangoi sagol onba ngamba mamannaba adudi harawbana loikhri matam aduda khomaina adubu itaw luribadi aikhoidam pham maduda chatluraga nahaki nupi yangang nahaki ibung manungbu lokthokluwa haibasi khudakta lokthokpadi yaroi matam khara numit nini khumni marini mangani tham sangakadoribani akaknaba leitana matam sangakadoribani maram maduna aina khullasi thadoklaga chakhrabadi asuk chawkhra khullase khuntak lansigadoribani taw kamdausige wafam madu tabada khomai yomanga lepliba yangoi sagol onba ngamba mataw aduna phare itaw su khullase thadokpa yadi itaw na haribado yamna chumlo wafam amani aduna aigidi adata ajido
aduna ai isamak chattuna aigi imung manungbudi aina kandana karana kangani ai chacharagi taw adum nahirapata khomai yamna nungairamdi masidagidi mahaki mataw sagolda phare taw adu yong nungaitrabadi thoklaba ma lakchani ai nangi nupi angang sing imung manungbu lawnabagi damakta thawrang tawrabani chalasi taw asum na hairaga mahaki mataw adugi makokta lairon solaga nanthakibada khudatta sagon on khrei masigi sagon onbagi mahai asi mahakna ngahan waigi matamda nungpak mathakta irujaba ahal adugi amaiba adugi mafamdagi tamjarakibaduni ahal aduna sumamang thakta khomai ki mamangda litlamba mataw sagol adubu sagol olhan khribani masidagidi khomai na mataw adubu sagol olhalaba matungda haujik makhoi ani do lam singsinaba laiwa mantra du sunduna sagol ado mathakta paikhatuna chatkhri masigi matung khomai na mayagi khungang ado laptakna urakli madu ubada khomai na mahaki mataw sagolda mafam amada mahaku tapna khamlaga sagol onduna chatnabagi damakta hairi masado thupchinabagi damakta yamna section wa hairi matamruta mataw sagol aduna kaidobagi thupchin gadoribuni taw khungang asigi mayai chabukta khamlaga itawgi lanado hawgadabani hairi maduda khomai na itaw nahana khangdaba ma lairi changadoriba se isam chamba khungang amanati mayana pit thalaba khungang amani makhoina ingonda luraluraba maya kaya torkadoribani maram maduna mado kari kamdo sige haibado ngakthok tuna changadoribani adugi sumathakta aikhoina khullase kari kamdo bono mayam singaje karam ba mawongda lairi makhoigi mahaise kadai phawa hairi haibado khangtok kadabani adum na hairakpada mataw sagolado tumida laikhri masidagiti mahak leimaida paitharakuna khongka bado khara lumtak kudruk thangli ko maina yare taw swai sida ibani ngasigi ahi ngasi mapotharasi nongalakpada khungang ngasi changdana swaida sumak laigadabani aduga khullasi mi singse mapana tholakpara haibu yengadabani mapalda thoktuna thaba inkhang surabadi suriba singadugi marakta nahaki yungi miyoi singjaroknabadi aikhoina dubak puba yagadoribani wafam adu tabada khomai manaba sagolodudi harauna loikhri sumi itawna haywa khullasi miya masina khul asigi akoibada thabak suba tholoknabadi thabak suba tholokliba singadugi marakta kariguma yaroklabadi pukhibi yagane haiduna harauri haina khibaki matungina haujikti khomai amadi mahaki mataw sagolado tuminna asukpa mafam amata luotuna laikhri asomdana kamdauri kunjo yamna nungaina hiplambadagi mahaki manakta amuba laimu ado changsilakli adutuga aina nangna haiba thabak khudimak taramlabani kunjo ofam matu kunjo tapna hawgalaklaga yamma thausadana adunitana haina khiba wa ngakpa haibsiri ado kari torokpa tambune tasini khungi mi kayam awaba nang halamlaba kunjo mafam maduda yamna haithoi singthoiraba amaiba ma lehawi mahak aduki matik haithoi singthoiraba amaibani khul aduki kumhai yenglipa miya matugi maraktaki makhoi khara aina satoktuna hat ke thawrang tawringai ikhang khanghauduna khomai hairiba amaiba aduna pamba karian kauthoktuna mayam punamak hoi lautuna chena halli masidigi miyam punamak kaiduna magi chumda chensin nakrabanina aina su tanaruba ngamdredo manugi matung ikhang khanghauduna khomaina wangpurel ibudobu kauthoktuna aikhoi layam punamak hoiduna mahana tanthokhi masidagiti aina kauruba timur laimu punamak to magi mahan phamda loina hanaki ibudo wangpurel na tanthokpadagi adugi aisu halaklibasini wafam madu tabada kunjona noklaga khomaina ibudo wangpurel tainaraga nakhoibu hoi I haiba phare potharo masigi matung tarakpadadi mathang aina thokpa tawkhragi hai kanalai kunjogi wadu tabada manak lairamba ahal ama changsilaklaga kari tak tanasige ibungo aigi ikhada leiba senapati adu koksilao hoi fagani asumna haikhraga ahal lado paraprap chatkhri arutuga senapati gi mayum tamna ahal lado paraprap lakli matam matu ikhang ghangawdana mahaki matungdagi kanagumba amana tap launa pairi maduda ahal laduna kanano haidana yengthok lubadati onthok ko phibam ama ukhi matau asumna kunjogi manakta leramba ahal laduna mamai lekthorappada mahana wangring wangna mamit using muba makokto yam sauba laimu ama leptun leramlibutu ui
madu ubada ahal laduna yamna kanna laurga chen khinaba honarakpada laimu aduna ahal adugi yanungda changsinkhri madugi matungda ahal lado mamai mami punamak musin musalakli aduga mahak mamit ado yamna launa pangthoklaga maya adusu launa kathoklaga mafam madu makada numit kayani jarak thlak traba miui amagum mayang kar kangsilakli aduga kudak adutta akangba mi amagum taadun sikhi madugi matungdagidi maya manungdagi laimu ado maikhu oina paithoraktuna mahak mafam marang khangdana mangkhri thaudok asigi matung mathangi ayukni ahal aduna siramliba misi adugi matangda mayamdo karino tawriba sipu haiduna kinari tawriba puna magasi kunjona tawribani haibasi mayam loina makhangi adubu kana amatana kunjogi mathakta wa ngak bangamna khidi asomdana kamdawri khomai amadi magi mataw sagolado makoi ani lumduna asum leiri ngaida khul adugi miyoi khara mafam aduda makoina hojik loliba mafam aduta sing janabagidamata lakri matam aduda khomaina karino ne khullasiki mapandagi miyoi amata thokpa yadabani aduga matau karamna khullasiki mapandagi mapanda sing janba throklibano itaw sagol nak hojik mi onba yarabani mi ola matungda aikhoi punna changminnaduna nahaki nupi ado khangdokadabani asomna hairaga khomaina sagol adugi maraibakta nalubada sagol ado mahaki mataw onthorakli asomna namu taibang mi olaba matungda khomaiga punna makhoi ani do parap asum lakli asum lakpana hojikti khul adugi mayamna thabak sunariba amadi sing channabagi laknariba sing adugi manak lomda asum lakpada mayam sing aduna khomai amadi mahaki mataw sagol aduda yengarakli asomna yengarakli bado khomai hanna tuna yengludi ngam adumak chatli masidagidi khomaina asum sangsilakpana hojik mayagi khungang oriba aduta changadoriba get adugi manak jorokpada khomai chap lepi arduga mahaki mataw sagol do sinduna itaw mafam masidagi ibani changruba yaroi karigo mafam masida changrubadi ibani awa phamda tagadoribani maram aduna mafam masidagi aina lewatinwa khara tawduna mafam masigi miya masibu pungsum sumatke ko asumna hairamlaba matungda khomaina mafam mardu leriba mi punamakto wakhal nathai hananabagidamakta manak aduwaida haibadi khul adubu khungang adubu changnanaba leriba get aduwaida mahakna yam chauraba saji amabu kauthokli hariba saji asibu muksanabagidamakta chauraba pambai kairen kharasu kauthokli asumna pamba kairel sing aduna saji adubu koitan tanahali lokpak marakaduda adumna lokpak adugi mayai adu makada saji amabu pamba kairel singna koitan tanaribudu ubada khunja punamak tholaktuna yingnarakli asumna tholaktuna yingringai matam aduta khomaina mahaki mataw sagol oiriba aduta itaw tolokliba sida nahaki taloi sing adubu yauribra amukta yengbiu nahaki manung sing yaurabadi khutakta makhoi bu puduna chakhigadabani adumna hairakpaduda mahaki mataw sagol aduna koina sum yenglakpada mahaki nupi angang sing amadi mama mapana leiribadu ure madu ubada mataw sagolna itaw tu asom matayda liplibasini asina ayi nupini aduga thangnabada liplibasina aigi imani aduga mathang aigi ipa aigi isa nupa mathang laikhre adumna hairakpada khomaina adu urabadi fare mafam masimnakta khuji changsilasi haiduna mahana changsilakli matam maruda saji ado kaising aduna amuk chongsinduna sarana batawri adu nanthokuna amuk chelhali asumna hek jengbada mifam hongba yadana mayam aki tujungba kalona yengnari bakumai adugi marak adu khajna changsillaklaga khomayabdi mahaki mataw sagol aduna changsillaklaga mataw sagol aduna mahaki nupi de wansinduna hai taribra nangbo aibu masak khanglibro adumna hairakpada sagol adugi mataw sagol adugi nupi aduna mangonda yamna munna yengi aduga chejet konsinduna kapli adumna torokpaduta mataw sagol adugi mama mapa amadi masa sing adusu mataw sagol aduda loina magjengtuna hawiduma khoi punna thengnari kapminari masidagidi khonglei thuna hauji aikoi mfam mase thadokuna chakhrasi mafam masda kuina leiba yaroi hairi matam maduda mataw sagol adugi mapa aduna ngaikho ibungo mafam masidagi aikoi chatpa yakhiri aikoi di mafam masida sap phanglabani mafam masidagi aikoina hek chakhi mutamda aikoi sodra siragadabani aikoi di mamang matamdagi hauna sikraba ngakani hauji leiriba siri thawai mirel singna se mafam masidagi thokpa ngamdana siba naidana adumak leiragadabani akoi ge damak nahak waroragano masai nangi lebak tamamlabani
ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯍꯥꯛ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯀꯔꯤ ꯁꯤꯔꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯍꯪꯕꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜꯒꯤ ꯃꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯩꯕꯥꯛ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯦꯛꯇꯨꯅ ꯆꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯋꯥꯕꯁꯨ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯐꯔꯦ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯁꯦ ꯃꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯛꯂꯒꯅꯤ ꯍꯦꯛ ꯈꯪꯂꯛꯄꯒ ꯅꯈꯣꯏꯕꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯕꯨ ꯍꯦꯛ ꯆꯪꯈ꯭ꯔꯕꯗꯤ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯄꯥꯛꯅ ꯉꯝꯒꯟꯗꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯩꯁꯨ ꯌꯥꯕꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯈ꯭ꯔꯦ ꯈꯣꯃꯩ ꯑꯃꯗꯤ ꯃꯇꯥꯎ ꯁꯒꯣꯜꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯇꯥꯎ ꯁꯒꯣꯜꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯆꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯈꯨꯜ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯈꯣꯃꯩꯅ ꯁꯥꯟꯅꯔꯝꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯊꯪ ꯃꯊꯪ ꯃꯥꯡꯈ꯭ꯔꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯏꯃꯨꯡꯗ ꯆꯪꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯈꯨꯜꯂꯣꯝꯗ ꯍꯟꯖꯤꯟꯅꯈꯤ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯎꯅꯔꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯥꯎ ꯅꯪ ꯑꯃꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏꯁꯦ ꯁꯤꯕ ꯅꯥꯏꯗꯕ ꯑꯃꯣꯔ ꯅꯠꯇꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯁꯤ ꯂꯝꯗꯝ ꯄꯥꯡꯕꯁꯤꯗꯤ ꯐꯠꯇꯦ ꯅꯍꯥꯛꯀꯤꯁꯨ ꯅꯇꯤꯛ ꯅꯊꯧꯅ ꯎꯠꯂꯨ ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯥꯏꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯈꯨꯜ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯀꯥꯏꯅꯒꯗꯧꯔꯕꯅꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯒꯗꯕꯅꯤ ꯃꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯇꯠꯇꯅ ꯎꯈ꯭ꯔꯕ ꯁꯛꯇꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯏꯇꯥꯎ ꯈꯣꯃꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯒꯣꯜ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯁꯒꯣꯜ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯂꯒꯦ ꯇꯧꯕꯇꯕꯨ ꯏꯇꯥꯎꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯁꯦ ꯍꯥꯞꯄꯤꯒꯗꯕꯅꯤ ꯆꯨꯝꯅꯒꯤ ꯁꯒꯣꯜ ꯑꯃ ꯑꯣꯟꯕꯗꯨꯅꯗꯤ ꯏꯇꯥꯎꯒꯤ ꯁꯥ ꯃꯄꯥꯡꯒꯜ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯏꯁꯦ ꯁꯒꯣꯜ ꯑꯃ ꯑꯩꯕꯨ ꯑꯣꯜꯍꯜꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯩꯅ ꯁꯣꯏꯗꯅ ꯅꯍꯥꯛꯄꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯁꯒꯣꯜ ꯑꯃ ꯁꯣꯏꯗꯅ ꯑꯣꯜꯍꯜꯂꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯌꯨꯝꯗ ꯆꯠꯅꯕ ꯌꯥꯗꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯕꯨ ꯌꯥꯏꯁꯦ ꯁꯒꯣꯜ ꯑꯗꯨꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯥꯏꯔꯕꯗꯤ ꯈꯨꯡꯒꯪ ꯂꯥꯟꯗꯨꯅ ꯄꯥꯏꯔꯛꯄꯅꯤꯅ ꯃꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯒꯅꯤ ꯑꯗꯨꯅ ꯑꯇꯥ ꯑꯐꯧꯅꯕ ꯊꯕꯛꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯁꯤ ꯍꯥꯏꯕꯗꯒꯤ ꯈꯣꯃꯩꯁꯨ ꯌꯥꯔꯗꯨꯅ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯨꯗꯅꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯅꯍꯥ ꯄꯨꯝꯅꯃꯛ ꯈꯣꯃꯩꯒꯤ ꯃꯌꯨꯝꯗ ꯈꯣꯃꯩꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯈꯣꯃꯩꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯈꯣꯃꯩ ꯂꯩꯔꯝꯗꯕꯗꯨꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯥꯎꯅꯈꯤ ꯈꯣꯃꯩꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯌꯨꯝ ꯑꯁꯤꯗ ꯀꯧꯏ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯈꯣꯃꯩꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯈꯪꯍꯧꯗꯦ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯈꯣꯃꯩ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯅꯕ ꯇꯧꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯣ ꯆꯠꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯇꯥꯅꯅꯕ ꯂꯥꯎꯊꯣꯔꯛꯂꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯂꯩꯇꯦ ꯂꯥꯏꯔꯤ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯃꯤꯅꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯇꯨꯃꯤꯠ ꯀꯥꯡ ꯂꯝꯍꯨꯏ ꯀꯩꯁꯥꯜꯒꯤ ꯃꯔꯛꯇ ꯅꯄꯨꯟꯁꯤ ꯂꯦꯟꯕ ꯑꯁꯦ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯩꯅ ꯁꯨꯌꯥ ꯌꯥꯖꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯕ ꯍꯥꯏꯕꯁꯤ ꯊꯣꯛ ꯍꯦꯛꯇ ꯂꯥꯟꯗꯥꯕ ꯌꯥꯔꯣꯏ
aduna aikoigisu lai ama latgadabani adumna kunjona hairakpada khul adugi hanana khulakpu oina leramba ningthau aduna changsillaga angamba kunjo karamba laibu akoina khurum jagadabano adumna hairakpada kunjona mafam masta latgadaba laidi panthoibi imabu latgadabani mahakti lamgi mabemani mahaknabu yabirabadi lanfam khudimakta aikoina mai pakkadoribani haiduna kunjona hairi kunjona ngang chaliba mayamdu khul adugi matai khwai thambada leiba masa mau yamna phaba saubutra haina kauba nipa pakhang adudi kunjona ngang chaliba singdo amata taningdi sungya yaningdi mahak ngahan makai atopa lamamada langphagi damakta chalubani handak mahak na halakpa sida khulgi miyam punama kunjogi makhada leiramba sida mahak punga ngaklibani adubu matang matamama isa sadabagi mahak na kunjo ase kanano haibadu khangtokpa ngamdribani masigi matung kunjona hariba phamadu mayamsu yaraduna hauji aikoi kari tawgadabano panthoibi imado karamna kauraka latkadabano haiduna kunjoda hagli matam mardu kunjona panthoibi imado ngasigi numit asida aina kaugani aduga mahakpu latkadabani mayam sangduna khungi chingjau wasigi matai amata mahaki mafam saranabagidamukta chingmaya matem thokadabani aduga uwa yumkhatuna mahaki mafam ama semgadabani madug matungda horen ahing aina panthoibi imabu kauthoktuna mahakpu aina latkadoribani hariba thabak asi ngasigi namukta loigadabani aduna khungi miyam punamak thabak horo haiduna kunjuna yathang tarukli kunjogi yathang adu phanglabada miyam punamak hanu hana angang nubi amata khaktana masa masagi khuchabi khulai paiduna singmai temthokpa uwa yanthatpa amati makhong jungna batakthok nanthokpa tawduna yamna kanna sem sari tawriba singadu kunjona yengni haibadagi khungi nipa hakharana kunjobu dolaida thangduna tawriba singadubu yengna bagida porakli aduga hawra hawra haira kaya amasu kunjogi mafapta kattuna yamna nungaina mahakti chatli tawriba singasi saburta hariba nipa pakhang asnadi yamna yaningdaba haibada oiri mapa mapu singasibna thabak suwallaga karashu litaba mitop lamnanba asina ningthoguma leiribasi karigino haiduna mabukningda khallibani madugi matungda saburtarana mahaki mamanaba amada hangi itaw karino aina khullasda lakpada oiramliba saktam masibo airi nipa si lammasta lakpa atithi amagumna khalpani aduga mahakna lammasigi ningthogumna palaga leiramlibasi kamdoribano aikhoigi khul asigi ningthau kadai jakhrabagi afam madu tabada saburtaragi mamanaba aduna itaw wa tamna haibiyu mase aikhoina nganga saknaba khudimak loinamak khangbani karigumba aikhoina nganga saknaribasi mahakna khangkhrabadi aikoi awa phamda tagadoribani kari awa phamda tagani haiba niwa sikanano kayamuk yamna matik magul leiduna asuk chawkhraba khullasi ningthau mangonda khallibano itaw mahakse minaini lanphani mahakse nongma aikhoina sa tanba chatpada aikhoigi chingasigi napumamada mahakse yarektuna leirami marudagi aikoi mayamna mahakpu pharaga aikhoigi lammasda latliba lairembi asigi mamangda pusinduna bali kaknabagidamukta mahakpu tawkhibani numit humni mahakpu aikhoina kaisum sangda phadnur thamki matam maduda mahakse karisuna chungkiri aikhoina ngangnariba lon ama phabu mahakna khangdabani adubu kadomdaginu khangdi noma numidang ama mahakse aikhoina phajaliba section na ngak singliba kaisum sang adudagi mahakse thoklakhi adumna turlaga leiriba praja sing asigi mamangda mahaga leplaga aikoi punamak sei mahaki makhada leigadabani haduna lauthurakibani taw o hariba numit adudagi nakoi magi makhada nakok ondu leikhre siro kaisu leitaba kaisum sang amadagi nan thuraklaga mahap mapangan kalli haigadoribro as itaw amuka tapthako khulgi miyam punamak magi mo aduda saunaki mana painaba ta singado mongoda langsinbani adu bitaw hena ngaklibadi ta singado mahaki manak jorokpada utkumna suru tumduna mangmani taw mardagi ikhang khangodana aikhoigi mi punamakse mikup tumakta awa chaina ga lodana tharo onduna khangmani mahaki khukapi amumukta aikhoi mayamse kok ngauba kok chikpa akanba chaina amumuk phangmani mayam punamak hoi launarba matam maduta khungi ningthona chengsinduna mangonda lale haijakhi mayamna mase laini ningthoni haiduna khanakhibani hariba num asidagidi kunjona mahaki mahai sijinaduna ai khoigi ningthau oribasiki makokta mahaki makhuna paiduna karigumba mahi khara chingthoki numit asidagidi mahakna aikhoina ngangnariba lonse man ilai laina ngangma ngamkhibani
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯦ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯄꯥ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯜꯂꯛꯂꯤ ꯌꯥꯅꯤꯡꯗꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯉꯝꯈꯤꯗꯦ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯈꯤꯗꯦ ꯍꯥꯏꯕ ꯃꯥꯅꯤ ꯏꯇꯥꯎ ꯁꯥꯔꯨꯇ꯭ꯔ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯉꯝꯈꯤꯗꯦ ꯅꯤꯡꯊꯧꯅ ꯃꯤꯑꯣꯏ ꯀꯌꯥ ꯅꯦꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯁꯨ ꯀꯜꯂꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ 15ꯔꯣꯝ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯅꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯂꯥꯎꯁꯨ ꯂꯥꯎꯗꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛꯃꯨꯛꯇꯤ ꯌꯦꯡꯂꯛꯏ ꯀꯣꯏꯗ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯄꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯪ ꯑꯁꯤꯗ ꯍꯟꯅ ꯊꯥꯡꯅ ꯌꯥꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯅ ꯍꯦꯛ ꯌꯥꯟꯊꯈꯤꯕꯒ ꯀꯨꯟꯖꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯀꯨꯟꯖꯣ ꯃꯥꯡꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯈꯤ ꯑꯗꯨꯒꯗꯤ ꯀꯨꯟꯖꯣꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯅꯝ ꯑꯗꯨꯁꯨ ꯇꯞꯅ ꯃꯨꯠꯊꯈꯤꯕꯅꯤ ꯏꯇꯥꯎ ꯃꯩꯅꯝ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯝ ꯑꯃꯒ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯈꯤ ꯑꯣ ꯑꯗꯣ ꯏꯇꯥꯎ ꯅꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ꯭ꯔꯥ ꯇꯧꯔꯛꯏ ꯏꯇꯥꯎ ꯃꯌꯥꯝꯅ ꯂꯥꯎꯅꯔꯤꯕꯗꯣ ꯑꯩ ꯏꯁꯥꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯈꯪꯈꯤ ꯃꯗꯨꯗꯤ ꯀꯜꯂꯕ ꯌꯣꯠꯆꯩ ꯑꯃꯅ ꯑꯩꯒꯤ ꯅꯪꯒꯟꯗꯒꯤꯅ ꯊꯕꯥꯛ ꯐꯥꯎꯗꯨꯅ ꯂꯦꯡꯉꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯩꯅꯥꯈꯣꯟꯅ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯥꯗꯣ ꯄꯨꯡꯅꯤꯡ ꯅꯤꯟꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯂꯥꯟꯖꯔꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯅꯅꯥꯏꯕꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯊꯕꯥꯛꯀ ꯂꯦꯡꯂꯤꯕ ꯌꯣꯠꯆꯩ ꯑꯗꯣ ꯁꯠꯈꯤ ꯌꯣꯠꯆꯩ ꯑꯗꯣ ꯍꯦꯛ ꯁꯠꯈꯤꯕꯒꯗꯤ ꯊꯣꯡ ꯑꯗꯣ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯍꯥꯡꯇꯣꯔꯛꯈꯤ ꯃꯈꯣꯏꯒꯤ ꯃꯩꯅꯝꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯡꯉꯥꯟ ꯀꯥ ꯑꯗꯣ ꯂꯩꯔꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯔꯛꯈꯤꯕ ꯃꯈꯣꯏ 14 ꯑꯃꯗꯤ ꯃꯉꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯁꯨ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗ ꯃꯔꯩ ꯑꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯂꯥꯎꯅ ꯄꯥꯡꯉꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯒꯥꯏꯔꯒ ꯐꯥꯛꯇꯣꯛꯄꯒꯨꯝ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯁꯤꯔꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯥꯊꯦꯛꯄ ꯃꯈꯩ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯂꯕꯒꯨꯝ ꯏꯀꯪ ꯀꯪꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯨꯟꯖꯣꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯂꯣꯏꯅꯃꯛ ꯇꯣꯛꯈꯤ ꯀꯨꯟꯖꯣꯒꯤ ꯃꯍꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯏꯇꯥꯎ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯒꯦ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯃꯛ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯒ ꯏꯇꯥꯎ ꯁꯥꯔꯨꯇ꯭ꯔ ꯃꯍꯥꯛꯅ ꯍꯩꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯧ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯥꯕ ꯌꯥꯗ꯭ꯔꯕꯅꯤ ꯂꯣꯏꯅꯃꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯤꯜ ꯑꯃꯅ ꯇꯥꯁꯟꯕꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯡꯊꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯨꯝ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯥꯞꯈꯠꯈꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯃꯨꯕꯁꯤꯡ ꯑꯗꯣ ꯂꯧꯄꯥꯛ ꯑꯗꯨꯗ ꯆꯦꯟꯗꯨꯅ ꯁꯥꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯧꯄꯥꯛꯁꯤꯡ ꯑꯁꯦ ꯑꯃꯨꯕ ꯃꯩꯈꯨꯅ ꯌꯣꯝꯈꯤꯕꯅꯤ ꯑꯃꯨꯕ ꯂꯩꯆꯤꯟ ꯊꯥꯈꯤꯕꯅꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯎꯈꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯗꯤ ꯏꯇꯥꯎ ꯅꯪꯕꯨ ꯇꯤꯟ ꯑꯃꯗ ꯇꯥꯔꯝꯗ꯭ꯔꯤ ꯂꯧꯁꯤꯡꯗꯣ ꯒꯦ ꯂꯥꯎꯗꯨꯅ ꯐꯔꯝꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯐꯧꯅ ꯖꯨꯝ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤꯕꯅꯤ ꯆꯥꯎꯊꯣꯛ ꯐꯧꯊꯣꯛ ꯍꯦꯟꯒꯠꯅ ꯏꯔꯝ ꯈꯣꯡꯂꯝ ꯁꯦꯡꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯀꯨꯟꯖꯣꯅ ꯍꯥꯏꯕ ꯌꯥꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯪꯗꯨꯅ ꯑꯗꯨꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯉꯔꯥꯡꯁꯨ ꯑꯍꯜ ꯑꯃ ꯀꯪꯂꯒ ꯁꯤꯔꯝꯂꯦꯗꯅ ꯃꯗꯣ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯐꯔꯦ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯥꯏꯁꯪ ꯁꯥꯔꯤꯕꯁꯦ ꯌꯧꯔꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯑꯁꯨꯝꯕ ꯂꯩꯊꯣꯛꯂꯤꯕꯁꯦ ꯉꯁꯥꯏꯅ ꯀꯨꯟꯖꯣꯅ ꯈꯪꯂꯝꯂꯒꯅꯤ ꯃꯥꯕꯨ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯕꯒꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤ ꯃꯥꯕꯨ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯨꯔꯕꯗꯤ ꯏꯕꯥꯅꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯄꯅꯤꯅ ꯀꯔꯤꯃꯠꯇ ꯃꯥꯅ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯏꯕꯥꯅꯤꯅ ꯁꯤꯗꯩꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯕꯨ ꯃꯥꯅ ꯇꯥꯔꯝꯒꯗ꯭ꯔꯅꯤ ꯏꯇꯥꯎ ꯇꯥꯕꯅꯤ ꯃꯥꯗꯤ ꯍꯦꯛꯇ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯇꯥꯔꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯍꯥꯠꯀꯅꯤ ꯍꯥꯏꯔꯨꯔꯤꯕ ꯁꯥꯔꯨꯇ꯭ꯔꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯂꯨꯁꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯈꯨꯟꯒꯤ ꯂꯧꯄꯥꯛ ꯑꯗꯨ ꯇꯥꯟꯅ ꯌꯥꯝꯅ ꯋꯥꯡꯅ ꯂꯪꯈꯠꯂꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯨꯇ꯭ꯔ ꯂꯧꯄꯥꯛ ꯑꯗꯨꯗ ꯆꯄꯣꯝ ꯂꯥꯎꯅ ꯇꯥꯁꯟꯈꯤ ꯁꯥꯔꯨꯇ꯭ꯔ ꯆꯩꯅꯥꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯦꯞꯄꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯃꯛꯀꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯄꯨꯛ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯥꯔꯨꯇ꯭ꯔꯒꯤ ꯃꯊꯕꯥꯛꯇ ꯊꯣꯝꯈ꯭ꯔꯦ
matam aduda sabutra yamna lapna chenthoklaga ising aduda sort laktuna chenthoklaga lawpak aduda longkhak longna takhi laikhom lainang aduga lonena sabutra tapna hawgalaklaga akoibaduda koilei leiju yingli sabutra na tawriba thabak singado khul adugi miyamnasu kumai oina yingnaribani matam aduda mayamna hainai sabutrana kunjoda haihei-daba wasing hatkani tupkani haibna singba kaya ama hairamkani adunani tawriba si haiduna mayam ado kiruk yengari madugi matung kunjona hai karigino asiki numita thabak loisingadabani hairaga mayamna kumai yengnu leiribadubo marargi matik saba phangjaba sidana khoire karigidamata adumna yengnu leithoklibano haujik numit tagadaba khar khataba ngasilagdabani thabak yankhatba yadabro kunjogi wafam adu tabada mayam kireduna magi thabak tawnakhri sabutrasu akoiba aduda ikoi koina yingramlaga tapna lawpak adudagi kakhalakhi sabutrana kakhalaba matungda mayam tawriba thabak aduda mahaksu yausinkhri mabuk ningdana karibu khalligaba kananasu khangkhiri matam aduda kunjona sabutrada yamna munna yengkhi aduduga masigi nupa macha asi aigi yeknaba sodina warakadori mabu ngallinga sida mangal lodaba yadi adudi horen numidang laimu adugi chakthak piba tabani ngara ngahingsu ahal adugi chakthak aina pi khredana horen numidang gi chakthak ti masigi nupa macha si oina piba tabani asumna khallaga kunjo momon nokhi adumna kunjo na sabutra da yingnaga momon nokribadu khul adugi magoi miyoi kharasu uhoribani matamurda mayam sing aduna khangli madudi sabutra horen ahing soidana siragani hayusi mayam sangduna yamna kanna honabadagiri singmai temthoktuna panthoibi imagi ira thongni gi thoram pakthoknabagi damakta mahage sanglen sabado loisinkhri numidang wairam aduta kunjona panthoibi imabu kauksinduna ira thori tawduna latpa hauki masigi matung kunjo numit tarakbada khulgi miyam aduta ngasiri panthoibi imagi ira thongni banina ahaw winsang sagadabani haiduna khul aduda leiba sa sing puthoktuna kaktuna thongba thakta tawduna punna chaminari kunjo hardagi hena sathiba afaba machet amata khalaktraba hingchai tambagi kok chenba haruklabani matam aduta asomduna kamdori khomai mahaki mataw sakol aduga haina khibigi matungina numidang wasilaklabanina sakhinaba tawsi hairi matam maduda khomaina mahaki mataw sakol aduda itaw numidang ngasida ibani sakhibi yargani mi punamak loinamak hipna tumnaramgani aduna ibani su sakhinaba tawrasi wafam madu tabada mataw sagolna hoi taw fani sakhinaba tawrasi asumna hainaraduna khomai amadi mahaki mataw sagol ado haujikti sagol onthokladuna yamna mayum jaukhre mayum jaroklabada khomaina mahaki mataw sagolda itaw yum jogudabasu khara wali khulgi lokol asida ngahatang khamkisi itaw khomai kari thabak leibagino itaw aina haijaribasini amukta khambiyu adumna haibadagi mataw sagol ado lokpak aduda tapna tari matam maruda khomaina lokpak adugi ekoibado koina sum yengli matam maruda mahaki mataw sagol aduna khomaina tawgadori basibu karino haidana wakhalna khalli matam maruda khomaina leiwa khara sonba horokli matam maduda maikai mari sumdaini paldagi yamlaba marik karino khangdaba mairik manba mayamama khonglei changna paisilakli adumna paisilakla khomai gi tingthokliba khubak aduta jara tungsillaktuna yamna piktak tawpa mangal leiraba langtek langba bol matum ma semlakli mangal matum ado semlakpa aduta khomaina mamai pangthoroklaga masi warabadi yarani asumna hairaga mahangna mahaki mataw sagol don sallalaga safu kanna kapthorakpada mataw sagol ki thajinda thakri matam marata mataw sagol do yamna kanna khongli adu leimai tharo oli aduga lokpak adu ki mafam khudi makta akanba nungsit sitli lokpak adu da leiriba charu khok low khawat khibagi charu khok jungliba singto kanagumba nongleina humdattuna boro phuretuna mathakta langkhatpagum langkhati charu paiba sing adu su nonglei nuchit aduna koi chai khaiduna sakhaidun taribani adumna akanba nonglei nuchit kaya do hojik tapna fakhri masidagiti khomai mamangda tharo onul leiramba mahaki mataw sogol do tapna haugalekli aduga khomai de wasanduna itaw karino nahaki mantra gi changing adubu ingonda sijinaribadi adumna harakpada khomaina momon nokraga itaw adunidana nipa haibasiri akhang kangedabani
ꯀꯨꯟꯖꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯔꯛꯄꯗꯗꯤ ꯍꯧꯖꯤꯛꯇ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯃꯔꯩ ꯃꯔꯩ ꯇꯥꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯒꯗꯕ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯇꯥꯎ ꯅꯪꯒꯤ ꯅꯍꯩꯁꯤꯗꯤ ꯑꯉꯛꯄꯅꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯄꯥꯛꯂꯕ ꯂꯧꯀꯣꯜ ꯑꯗꯨꯗ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯕꯗ ꯃꯤꯀꯨꯞ ꯑꯃꯗ ꯂꯧꯄꯥꯛ ꯑꯗꯣ ꯒꯣꯔꯣ ꯒꯣꯔꯣ ꯀꯣꯏꯕ ꯉꯝꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯅꯤꯡꯁꯥ ꯑꯗꯣ ꯐꯤ ꯂꯥꯎꯅ ꯀꯥꯝꯊꯣꯛꯈꯤꯕꯗ ꯃꯩꯔꯤ ꯑꯣꯏꯅ ꯀꯥꯝꯊꯣꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯆꯔꯨꯈꯣꯛ ꯀꯌꯥꯒꯤ ꯎꯐꯨꯜ ꯑꯣꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯈꯪꯖꯗꯅ ꯁꯒꯣꯜ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯖꯔꯛꯄꯗ ꯈꯣꯃꯩꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯐꯟꯗꯣꯛꯇꯨꯅ ꯌꯦꯡꯂꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅꯁꯨ ꯄꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯣꯏ ꯄꯦꯜꯂꯕ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯀꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯕꯨ ꯄꯨꯈꯠꯄ ꯉꯝꯅꯅꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯇꯣꯡꯊꯔꯕꯁꯨ ꯍꯨꯝꯒꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯊꯑꯣꯏꯅ ꯄꯥꯛꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯆꯨꯗꯨꯁꯨ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯣꯃꯩꯅ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯅꯤꯕ ꯑꯃꯗꯤ ꯍꯥꯞꯄ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯍꯟꯋꯥꯏꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯈꯣꯃꯩ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯀꯔꯤꯒꯤ ꯏꯁꯥ ꯄꯥꯏꯗꯨꯅ ꯆꯠꯀꯅꯤ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯅꯪꯒꯤ ꯌꯨꯝꯗꯣ ꯌꯧꯅꯅꯕ ꯆꯦꯟꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯈꯣꯡꯐꯝ ꯑꯗꯣ 5-6ꯇꯪ ꯆꯦꯜꯂꯝꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯤ ꯈꯨꯗꯛꯇ ꯈꯣꯃꯩꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯈꯣꯃꯩ ꯎꯖꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯃꯟꯈꯤꯕꯅ ꯀꯞꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯥꯛꯂꯝꯂꯒ ꯑꯃꯥꯏꯕ ꯇꯝꯕꯒꯤ ꯋꯥꯔꯣꯜ ꯍꯥꯏꯔꯝꯕꯗꯣ ꯈꯣꯃꯩꯗ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯩꯁꯨ ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯆꯪꯃꯤꯟꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯏꯇꯥꯎꯒꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤꯕꯅꯤ ꯐꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯂꯩꯔꯩꯕꯥꯛ ꯀꯨꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯔꯒ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯒꯦ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯤ ꯀꯠꯊꯣꯛꯂꯒꯦ ꯈꯨꯜ ꯑꯁꯤꯗ ꯁꯣꯏꯗꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯐꯩ ꯈꯪꯒꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯣꯏꯔꯤꯕ ꯈꯣꯃꯩ ꯃꯍꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦ ꯀꯠꯀꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯇꯥꯎ ꯈꯣꯃꯩꯅ ꯑꯁꯨꯛ ꯆꯥꯎꯅ ꯃꯕꯨꯛ ꯐꯥꯗꯣꯛꯂꯤꯕꯁꯤꯕꯨ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯨꯟꯖꯣ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯠꯄ ꯌꯥꯗꯕ꯭ꯔꯥ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯑꯐꯕ ꯃꯤꯒꯤꯗꯃꯛꯇ ꯈꯟꯕ ꯑꯃꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯂꯃꯟ ꯁꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯃꯤꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯗꯨꯗꯃꯛ ꯉꯥꯛꯄꯒꯤ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯀꯨꯟꯖꯣꯁꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯗꯧꯔꯤ ꯑꯃꯥꯏꯕ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯂꯥꯟ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯩꯁꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗꯨꯅ ꯏꯇꯥꯎ ꯈꯣꯃꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜ ꯑꯗꯨꯗ ꯀꯨꯟꯈꯤ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯗꯤ ꯇꯨꯝꯊꯔꯤ ꯀꯔꯝ ꯇꯧꯔꯒ ꯀꯨꯟꯖꯣꯕꯨ ꯃꯥꯡꯍꯟꯁꯤꯒꯦ ꯃꯍꯥꯛ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝ ꯇꯥꯛꯇꯨꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯦ ꯈꯣꯃꯩꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ ꯋꯥꯐꯝ ꯑꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯒ ꯃꯍꯥꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯑꯗꯣ ꯄꯥꯏꯈꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯂꯦꯞꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯣꯏꯔꯩꯈꯣꯝꯕ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯑꯃꯥꯏꯕ ꯇꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕ ꯆꯠꯂꯤꯕ ꯎꯔꯤ ꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯎꯔꯤ ꯖꯥꯝꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯆꯧꯕꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯎꯔꯤ ꯖꯥꯝꯕꯗ ꯍꯪꯉꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯎꯔꯤ ꯖꯥꯝꯕꯅ ꯃꯃꯥꯡꯊꯛꯇꯁꯨ ꯍꯥꯏꯈ꯭ꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯈꯨꯜ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒ ꯑꯀꯜꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤ ꯃꯁꯤꯗꯒꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯅꯗꯦ ꯃꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯅꯪꯕꯨ ꯎꯕꯗ ꯍꯥꯠꯈꯤꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯆꯪꯂꯨꯒꯅꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎꯔꯤ ꯖꯥꯝꯕꯅ ꯋꯥꯔꯤ ꯑꯗꯣ ꯈꯪꯍꯜꯂꯤ ꯄꯣꯏꯔꯩꯈꯣꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯊꯥꯖꯕ ꯑꯣꯏꯔꯝꯗꯦ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯕ ꯃꯇꯝꯗ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕ ꯑꯃꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟꯂꯣꯝꯗ ꯃꯍꯥꯛꯅ ꯑꯔꯪꯕ ꯃꯩꯕꯨꯜꯁꯤꯡ ꯇꯥꯁꯟꯈꯤꯕ ꯑꯃꯗꯤ ꯑꯃꯨꯕ ꯆꯩꯕꯨꯜꯁꯤꯡ ꯇꯥꯁꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯎꯔꯤ ꯖꯥꯝꯕꯗ ꯈꯪꯍꯜꯂꯤ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯔꯤꯖꯥꯝꯕ ꯈꯨꯝꯐꯝ ꯈꯪꯗꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯍꯥꯛꯁꯨ ꯈꯜꯂꯤꯕꯅꯤ ꯃꯗꯣ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯃꯍꯥꯛꯅ ꯎꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯏꯄꯨ ꯀꯩꯗꯧꯕꯤꯔꯕꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯀꯩꯒꯤꯅꯣꯕ ꯑꯗꯨꯗꯩꯗꯨꯗ ꯑꯆꯧꯕ ꯃꯩꯕꯨꯜꯁꯤꯡ ꯇꯥꯁꯤꯜꯂꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯎꯔꯤꯖꯥꯝꯕꯅ ꯑꯩ ꯂꯥꯃꯩ ꯊꯥꯝꯕꯤ ꯊꯣꯛꯄ꯭ꯔꯥ ꯂꯥꯃꯩ ꯆꯥꯛꯄ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯐꯔꯁꯦ ꯉꯔꯥꯡꯒꯤ ꯂꯩꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯇꯝꯊꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯊꯤꯖꯤꯟꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯉꯁꯤꯁꯨ ꯆꯠꯀꯅꯤ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯌꯨ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ ꯎꯔꯤꯖꯥꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯗꯦ ꯅꯃꯥꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯄꯣꯏꯔꯩꯈꯣꯝꯕꯅ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯎꯔꯤꯖꯥꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯈꯣꯝꯕ ꯑꯃꯥꯏꯕ ꯎꯔꯤꯖꯥꯝꯕꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯊꯨꯋꯥꯏꯗ ꯗꯨꯕꯤꯌꯥꯡꯖꯨꯟꯒꯤ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗ ꯃꯍꯥꯛ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯟꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯔꯣꯠ ꯑꯃ ꯁꯣꯜꯂꯒ ꯃꯥꯒꯤ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯝ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣꯟꯂꯣꯝꯗ ꯎꯆꯦꯛ ꯑꯃ ꯂꯥꯞꯇꯛꯅ ꯄꯥꯏꯗꯨꯅ ꯏꯟꯅꯔꯛꯂꯤꯕꯗꯨ ꯄꯣꯏꯔꯩꯈꯣꯝꯕꯅ ꯈꯪꯂꯩ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯖꯒꯥ ꯑꯃꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯎꯆꯦꯛ ꯑꯗꯨꯁꯨ ꯄꯥꯏꯊꯔꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯍꯥꯏ ꯎꯆꯦꯛ ꯆꯦꯛꯂꯥ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯆꯠꯂꯤꯕꯗꯤ ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯂꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯆꯦꯛ ꯑꯗꯣ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯄꯣꯏꯔꯩꯈꯣꯝꯕꯗ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛꯇꯤ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯈꯣꯝꯕꯗꯤ ꯄꯨꯡꯉꯛ ꯉꯛꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯎꯆꯦꯛ ꯑꯗꯨ ꯅꯠꯇꯅ ꯄꯣꯏꯔꯩꯈꯣꯝꯕꯅ ꯈꯪꯂꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯁꯦ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ ꯃꯍꯥꯛ ꯃꯤꯔꯣꯟ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯎꯆꯦꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯨꯅ ꯄꯣꯏꯔꯩꯈꯣꯝꯕꯗ ꯑꯩ ꯑꯁꯤꯅ ꯅꯪꯕు ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ ꯅꯪꯒ ꯊꯦꯡꯅꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯀꯔꯝꯕꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯤ ꯃꯗꯨ ꯅꯪꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯔꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯍꯥꯛ ꯖꯥꯠ ꯇꯥꯕ ꯑꯃꯗꯤ ꯑꯩꯒ ꯙꯔꯃ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯑꯣꯏꯖꯔꯕꯁꯨ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯗꯕ ꯃꯤꯁꯛ ꯑꯣꯏꯖꯔꯕꯁꯨ ꯂꯣꯟ ꯐꯥꯎꯅꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯗ ꯊꯤꯡꯉꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯞꯂꯒ ꯄꯣꯏꯔꯩꯈꯣꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯗꯨꯕꯤꯌꯥꯡꯖꯨꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯎꯆꯦꯛ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯈꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩꯈꯣꯝꯕ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯗꯨꯕꯤꯌꯥꯡꯖꯨꯟꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯣ ꯌꯧꯉꯨꯅꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯈꯣꯝꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯈꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯅ ꯗꯨꯕꯤꯌꯥꯡꯖꯨꯟꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯗꯨꯕꯤꯌꯥꯡꯖꯨꯟꯗꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯎꯕ ꯐꯪꯈꯤꯗꯦ ꯉꯔꯥꯡ ꯗꯨꯕꯤꯌꯥꯡꯖꯨꯟꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯀꯧꯖꯨꯂꯤꯌꯥꯟꯅ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤꯕꯅꯤ ꯃꯃꯩꯊꯪꯗ ꯗꯨꯕꯤꯌꯥꯡꯖꯨꯟꯗꯨ ꯊꯦꯡꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯧꯖꯨꯂꯤꯌꯥꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯨꯕꯤꯌꯥꯡꯖꯨꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ ꯑꯃꯗꯤ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯃꯥꯏꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯑꯃꯗꯤ ꯎꯍꯩ ꯊꯤꯕ ꯆꯠꯄ ꯌꯥꯔꯔꯣꯏ ꯆꯠꯂꯕꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯗꯨꯕꯤꯌꯥꯡꯖꯨꯟꯕꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯊꯝꯈ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯗꯨꯕꯤꯌꯥꯡꯖꯨꯟꯕꯨ ꯐꯅ ꯀꯨꯏꯅ ꯊꯤꯔꯤꯕ ꯐꯥꯎꯕꯗ ꯁꯨꯐꯪ ꯐꯪꯂꯝꯗꯦ ꯄꯣꯏꯔꯩꯈꯣꯝꯕꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯔꯣꯝꯗ ꯂꯩꯔꯤꯕ ꯂꯨꯔꯕ ꯂꯣꯛꯅꯨꯡ ꯑꯗꯨꯕꯨ ꯎꯔꯤ ꯂꯣꯛꯅꯨꯡ ꯑꯗꯨꯒꯤ ꯂꯥꯏꯖꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯈꯔ ꯈꯧꯔꯥꯡꯂꯛꯂꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯂꯒ ꯂꯥꯏꯖꯩꯁꯤꯡ ꯑꯗꯨꯕు ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯈꯨꯖꯣꯛ ꯑꯃ ꯁꯣꯛꯀꯠꯂꯨꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ
ising asibu mahakna hanjan khujokna kankatuna bo honai adubu mahakna khujok aduna hek kankatpaga hektama ising ado mangki tawriba se karino haiduna mahak wakhal ngha khala matungda ising aduda mahakna mami tabra haiduna mahaki masakki mami adubu yengjari matam aduta pori khumbagi masak adugi mami di tai tawgudabu mamai adudi udi lukham gi saruk oina ukhi madu ubada pori khumbadi swai laukri karino ngasi aina tawriba sibu haiduna masidagi di mahak mafam madu thadok yamna thunglai thuna phamaru thuluknabagi damakta tawri aduma tawri ngai ising aduda nga ama mobagi mawongda churot laubagi makhol tarki khonjal adu tabada pori khombana ising adomda satlai totuna jinglai adumna mahakna jingrubu matamdari karino khangdaba musin muba ngagi mawongsu manba aduga mamai di panba karino ngagi mawong manba ma ising adugi marakta leng chatuna leiramli madu upada pori khombana karino asiri khaladuna parap sensinduna mahakna phaduna yengi matam adutta mahakna phariba do ngagi mawong mali musin mui mamit aduna ilang na pangi machimban aduna ngangsang ngangli aduga nga adugi mamai dudi ngagi mamai oiti karigumba hui natraga haudong natraga jong gumbagi mamai oina asum tumthakhraga mathek kodura pali madu ubada pori khombana masigi sa asibu kari sanune haiduna mahakna yengdu leiringai khanghaudana nga arudagi machindagi ambu maikhu chabullama pori khombada kamshalai aduma torokpadagi pori khomba nga adubu thadaki mama mi punamak pungsa sakhri mami chuthoplei masidagi di mahakna ising adu mami ado chamthoknabagi damakta ising adu khokatlaga mamaida jwai chaisalli togudabu ising ado imai adu dagi hek thangkatpaga hektamak mangki pori khombana masidi kana wanati haiduna mamai ado ising adu gi manungda lupsalli aduga mamai ado bu chamthokli masidagi mahakna ising adu gi manungda mamit pangthoklubada angakpa makhalgi taibang ama ubagum tawri madudi ising adugi manungduda lairamliba taibang adutta miyoi kaya lan sunari makutta thaurawa thangsang sing paiduna angam ba yanthatnari mangak kakpa makhut kakpa makhong kakpa kaya tawduna laimai punama ihing na hingsari adumna sonari balanpham adu kitagiri karom dagino khanghoduna wang chauraba hingsai tamba manba miyoi eni changsil latuna makoi su angama mawongda lanthingnarakli mayana chikpa khujinna khotpa amati akanba mawongda safu kanna tharakpa safuda makoi singado tharo onduna khangnari aduga nongkhadagi kallaba yamna sakti leiraba khulai sing chingthuknaduna akanba mawongda lanthingnabudo poirei khombana uri adumna mahakna ising adugi manungda yengdun leiringai karomdagino khanghoduna mahakki mananganda yamna kanagumba amana khupa nga tharaki adumna tarokpa aduta poirei khompa khangprek khangduna ising aduda upsaliba mamaya do phat hagelakhi asumna mahakna mamai hagelakpadadi mahakki akoibada kana amta leiramdi masidagidi ikhang khanghoduna poirei khomba ising adugi manungdagi musin uba makut ani thingduraklaga mahakki narum anidu pairaga ising aduda singchinkhina honari adumna torokpa aduta poirei khombana nanthoknabagi damakti yamna kana honaki adubu mahak nanthokpa ngalandi ising adugi manungda asum singsinkhibana mahak masapunamak ising adugi ironungda singsinkhri ising ado yama lurubnati suknagi khongjengmuktani luriba khuru yongna lubnati adubu adu dukraba langtik langleb ising adugi manung haibadi ising adugi manungga leiriba leimai adugi manungda poirei khomba singsinkhri adumna hek singsinkhibaga poirei khomba amaga hatuknariba lanpham amati leimai punamak pungang nganglaba atia punamak pungbu musallaba amati makoi masen angam hatuknaduna mai thabagi kakallakpa jamlaba maikhu mayamna amangba nongum kupsallaba khuntak lansiraba leibak amada mahakse lairi makutta su karisu paidana mahak ado yamna wana sokthanasu uri adumna poirei khumbana chingak mangak nadana leiringai amamba maikai amaromdagi yamna yangna pairakpa thauraba langlaba tenjai amana mahaki sagal maruta pankhri aduga tenjai adugi mayai phawba lengduna leikhi matam aduda poirei khumba chaina kol aduga pairaklipa tenjai adugi safu aduga lonana mahak longkhrak longatui tenjai adugi chaina khol mahak jamna kana tenjai adugi chaikhok adu paiduna yamna kana lauri adumna mahakna lauduna leiringai matam maduta parap changsillaktuna
ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯗꯣ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯈꯣꯡꯄꯥꯛ ꯑꯗꯣ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯊꯕꯥꯛꯇ ꯅꯦꯠꯊꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯦ ꯐꯥꯎꯖꯤꯟꯗꯨꯅ ꯆꯪꯈꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯐꯥꯎꯖꯤꯟꯈꯤꯕꯒ ꯃꯍꯥꯛ ꯑꯁꯤ ꯃꯩꯅ ꯕꯔꯪ ꯕꯔꯪ ꯍꯧꯅ ꯆꯥꯛꯂꯤꯕ ꯂꯝꯗꯝ ꯑꯃꯗ ꯃꯍꯥꯛꯁꯦ ꯊꯨꯡꯂꯔꯤ ꯂꯝꯗꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯃꯩꯅ ꯆꯥꯛꯄ ꯌꯧꯗ꯭ꯔꯤꯕ ꯂꯩꯃꯨ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯃꯨꯕ ꯆꯕꯥꯛ ꯆꯕꯥꯛ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯅꯦꯠꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯩ ꯃꯔꯛ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯄꯤꯗ꯭ꯔꯤꯛ ꯄꯤꯗ꯭ꯔꯤꯛ ꯁꯧꯔꯤꯕ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯧꯔꯤꯕ ꯁꯧꯗꯣꯛꯂꯕ ꯌꯣꯠꯀꯤ ꯃꯍꯤꯁꯤꯡ ꯑꯗꯨꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯆꯣꯡꯊꯗꯨꯅ ꯃꯈꯣꯏꯁꯨ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯥꯏꯕꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡ ꯆꯥꯎꯕ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯜꯂꯒ ꯉꯪꯁꯪ ꯉꯥꯡꯅ ꯄꯤꯗ꯭रिꯛ ꯄꯤꯗ꯭riꯛ ꯁꯧꯔꯤꯕ ꯏꯁꯤꯡꯒꯤ ꯃꯍꯤ ꯂꯥꯡꯊꯣꯛꯂꯕ ꯌꯣꯠꯆꯩ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯦ ꯇꯥꯁꯤꯟꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯄꯣꯏꯔꯩ ꯈꯣꯝꯕ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯛꯈꯤ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯗꯣ ꯃꯁꯝ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯟꯕ ꯑꯗꯨꯒ ꯃꯤꯅ musin muba miyu amana oiduna leirangki madu ubada porei khomana nahak kanano haiduna hangni adu pakum jamata piri porei khomapu mathang mathang chingkhatuna poraklaga laimai adudaki phaudurakle laimai adudaki amuk ising aduki mathakta amuk phaugalakhi asumna mathang mathang puthok piramlaba matungta haujiki mahangna uriba masamna ngorok ongna panba amaina musin muba saktam mado pamarang khangdana mangkhri adumna mahagna lungnung adugi mathak yorakpadadi pummam mamam le porei khomba akoibaduda kolei leidun jingni aduga ising ado mahagna karino hajuna ngahak jingamlaga mahag khonglei thuna mafam madu thakauktuna chelakhi chingmai adumda asum asum chelaka matamda laptakna maikhu karibado mahagna uri maikhu karibado yum amagi karigumba amadi shodin oiramgani aduna maruda changchallaga ai ngahtang orabasu pothaki sira haiduna khalli adubu matam laitre yum jawna bachalobuna fagani haiduna ma parap parap chelakhi asumna mahana leptna asum chelakpana chinggi chingkhong phawpadi mahak jokselakli chingkhong madu jawda mahak waman khrabana sur thabet thabet hondun leiri matam maduda mahaki manakta miyu yama changselakaga aina nangonda chamara khana hai khrabani afam masida chatlugano haiduna nahakna nam kanduna afam masida chatlubadagi nahak mathang mathang phawthakibuduna nurokta nahak chatkadaba khajitang ngaram labani hingna nahak adumna sirabadi nahak ki mathangi mapok haiba ma leiraroi nahak asi aikoina haibada sumna anam kalibasi karino nahak ngafam masida amukhana lakpa yaroi ko chalo nayum jauna ba chalo adumna hairakpada porei khomana nahak kanano haiduna hangi adubu pakhum piramdana ngasai mahana ukibu uchek ado onduna paiduna chatkhri matam aduda porei khomana khangle ngasi ase mahak siramgadorabani adudubu uchek asina mahak pu kanbirakibani mathang mathang phaujinduna lairibak jaruraba aibu khutang paiduna mathang mathang amuk chingthorakhibani haibisi porei khomana hawikta khangakli masidagidi porei khomana uchek aduki matung inaduna mayum jawna bachatkhri masigi matung porei khomba mayum jorokpada mamana yamna thina sairi matung amuk hanna tawraroi hairaga asum tawribasi karigino phare nangsu aina haibe indrabanina nangsu yum masida adumak lehoro aisu aina thokpa ipam da hankragi haina tanaba yadaba nangbu aigi chara haiduna yamna warauna kaplaga mafimono losinduna satkina batawi matam aruta porei khomana amukhanna ai thingna laroi aduga ching aduge maikai desu amuhanna chatlaroi haiduna porei khomana wasaktuna mamada khurumduna haikhri matam aruta mamana suppeladuna matung amuhanna chatloganu haiduna imungda pusinki somdana kamdori kawu julian gi machanupa oiriba dobiyang jundu mahak tumthaba yaramdi karibu tholam lagadaba haiduna natragana porei khomudu laklaga mahapu thiramgara haiduna owon kaya ma khalli asumna mahakna khanduna sum leiringai mahaki mama kawu juliana cha porei chalasi lao haiduna korpodigi
ꯗꯣꯕꯤ ꯌꯥꯡꯖꯨꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯑꯗꯣ ꯆꯥꯔꯤ ꯆꯥꯛ ꯆꯥꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯀꯧꯕꯨ ꯖꯨꯂꯤꯌꯥꯟꯗ ꯍꯪꯉꯛꯏ ꯏꯃꯥ ꯑꯩꯅ ꯑꯩꯈꯣꯏꯁꯤꯗ ꯂꯥꯛꯄ ꯏꯌꯥꯝꯕ ꯑꯗꯨꯒ ꯎꯅꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯒꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯧꯕꯨ ꯖꯨꯂꯤꯌꯥꯟꯅ ꯇꯝꯄꯥꯛ ꯂꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯧꯅꯝ ꯆꯥꯎꯕꯅꯤ ꯃꯤ ꯐꯠꯇ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯃꯈꯣꯏꯅ ꯂꯧꯅꯝ ꯇꯧꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯣꯏ ꯃꯗꯨ ꯈꯪꯅ ꯅꯍꯥꯛ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯣ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯏꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯂꯥꯛꯂꯤꯕ ꯏꯌꯥꯝꯕꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯑꯩꯒꯁꯨ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒ ꯂꯣꯟ ꯐꯥꯎꯅꯗꯕꯅꯤꯅ ꯃꯥꯒ ꯑꯩꯒꯁꯦ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯣꯔꯣꯛꯀꯗꯤ ꯅꯣꯛꯅꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯃꯃꯥ ꯀꯧꯕꯨ ꯖꯨꯂꯤꯌꯥꯟꯁꯨ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯧꯕꯨ ꯖꯨꯂꯤꯌꯥꯟꯅ ꯍꯥꯏ ꯃꯥꯅ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯂꯣꯏꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯀꯃꯥꯏ ꯆꯪꯒꯗꯣꯏꯅꯣ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯈꯪꯁꯨ ꯈꯪꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯧꯕꯨ ꯖꯨꯂꯤꯌꯥꯟꯅ ꯍꯩꯃꯥ ꯅꯪꯕꯨ ꯅꯍꯥꯟ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯎꯅꯍꯟꯒꯅꯤ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯕꯣ ꯆꯨꯝꯃꯤꯅꯤ ꯏꯃꯥ ꯌꯨꯝ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛ ꯁꯨꯗꯅ ꯂꯥꯛꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯧꯕꯨ ꯖꯨꯂꯤꯌꯥꯟꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯍꯣ ꯅꯪꯅꯅꯦ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯅꯤ ꯃꯥꯅꯗꯤ ꯅꯪꯁꯤ ꯅꯨꯡꯁꯤ ꯄꯣꯟꯇꯦ ꯅꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯂꯧꯅꯕ ꯈꯛꯇꯅꯤꯅꯦ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯁꯨ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯂꯤꯕ ꯃꯌꯥꯝꯕꯗꯣ ꯃꯍꯥꯛꯅ ꯂꯥꯛꯇꯕ ꯑꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗ꯭ꯔꯤ ꯃꯇꯝꯗꯨ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯕꯅꯤ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯦꯞꯂꯒ ꯇꯝꯄꯥꯛꯂꯣꯝꯗ ꯌꯦꯡꯊꯔꯨꯏ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯈꯜꯂꯤ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯆꯠꯂꯨꯕꯁꯨ ꯌꯥꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯁꯟ ꯏꯔꯣꯏ ꯇꯥꯟꯕꯒꯨꯝ ꯇꯥꯜꯂꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯝꯄꯥꯛꯇ ꯀꯨꯝꯗꯨꯅ ꯑꯩ ꯇꯝꯄꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯃꯨꯛ ꯂꯣꯏꯅꯔꯨꯗꯕ ꯌꯥꯗꯦ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯁꯟ ꯏꯔꯣꯏ ꯇꯥꯟꯕꯒꯨꯝ ꯇꯥꯟꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯠꯇ꯭ꯔꯒꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏ ꯀꯅꯥꯅꯣ ꯃꯤ ꯑꯗꯨꯝꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯅꯪꯕꯨ ꯑꯩꯅ ꯊꯤꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ ꯅꯍꯥꯛꯇꯤ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯔꯝꯂꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯥꯏꯕꯗꯤ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯀꯣꯏꯕꯗꯨꯗ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯁꯛ ꯂꯣꯠꯂꯒ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯂꯛꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗ ꯋꯥ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩ ꯑꯁꯤ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯅꯪꯒ ꯂꯝꯕꯥ ꯄꯥꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯒꯤ ꯑꯣꯏꯈꯠꯂꯛꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯝꯂꯕꯅꯤ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯈꯪꯈꯤꯕꯗ ꯃꯔꯤ ꯂꯣꯏꯅꯃꯛ ꯈꯪꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯉꯣꯟꯗꯒꯤꯁꯨ ꯆꯍꯤ ꯌꯥꯝꯕ ꯍꯦꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯩꯕꯁꯨ ꯃꯍꯥꯛꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯍꯩꯕ ꯍꯦꯟꯈ꯭ꯔꯦ ꯅꯍꯥꯛ ꯃꯍꯩ ꯇꯝꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯊꯤꯟꯊꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯍꯥꯛꯄꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯏꯃꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯈꯨꯟꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯛ ꯃꯍꯩ ꯍꯩꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯅꯁꯛ ꯅꯁꯥꯁꯨ ꯎꯍꯟꯗꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯉꯥꯛꯇ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯕꯕꯨ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯜꯂꯤꯕꯅ ꯀꯅꯥꯅꯣ ꯑꯩ ꯑꯝꯇ ꯈꯪꯗꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯁꯨꯝꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯃꯆꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯃꯥꯡꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯅ ꯃꯥꯡꯈꯤꯕꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯩꯒꯤ ꯌꯨꯝ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ
matam madu da mahaki tungrom da ki masakti udaba saktam maduna nahaki yum bunang na oiba pamlabati ai nang bu soden na hai tambi gani mahai asi hek haibaga nahak na nang gi yum adubu ubu phangjagani law mahai ado takpi rage law asum na hairakpada dubiyang junna ai bu kada la o hari bano haiduna hangi matam madu ta sa udaba aduna tu nangi namangta hauriba upambi asiki makongta amubu maiku ngarang kari basi ugra masigi manakta nahak chatlu adumna hairakpada dubiyang juntu hoi haiduna amubu maiku jabun kari adugi manakta parap sangsilakli asumna sangsilaklo matung dum pham madu hek jobagadi amubu maiku mayama ma kari bado karamdri aduga pham madu amubu lechinna pungkup kupsinki matam maduta dubiyang jungi mamang adum makada makoktana amuba koyet yetpa aduduka amuba fizol laitiangba mamai mamit chappa yengbada akiba saktam malaba ahallama thorakli amubu mai khumar adagi madu ubada dobiyang jundu kiraduna mahak chenkhina bo honari adubu jangak diba ahalladuna chenkhigano aina wari pumbali gani nahaku aigumna ahal waraba mi amata udribra haiduna hangni mafam madu tabada dobiyang junna ai amukta phabu udri ahal oiba haiba se karino haiba khangdi haiduna khomi matam maduta mahaki manakta changsilakliba miyoi aduna aigi imingse malemjai haiduna bu kawi nahaki napabung aiga luna chanatinarami maram aduna napabung ta haikiba mahi aduga chapmanana nahaksu haitaba yadabani mahi adu hainabagidamagta aina nangbu ngasidagi takpi tambaigadoribani nanga lamba pagadoriba misak adudi yamna hena haithoi singthoikhre maram aduna nahaksu ngasidagi aiga luna na mahi tamgadabani ko Pare, nahaki yumbu ujabang ngaman na ba lewa mantrasi hana tamlasi. Asum na hairaduna dubiyang junna lewa mantra do tamzaki. Lewa mantra do hek haiba hek loibaga mahanga lewa do sijin na duni jengnak pada yum mado harge phamda dumak leiba uri. Madu ubada dubiyang juntu lewa mantra haiba ki nungaiba karino khara khangba horokhi. Masidagiti dubiyang jungi mama Kawujuliandu mahana mikap tholokpada machanu pale ramdabaduta kadai waida chakhraba jano haiduna koithi thiba mapana tholokpada ki dubiyang jundu makhatana lewa mantra tamba yararoi imung changnaki hairamlaga mahak imung lomda dumak changakli dubiyang jun lakko ubada kadai chaluri baro haiduna hangi mama Kawujuliana matam aduta dubiyang junna ayase mapan tholuri bani haiduna khumi masidagiti Kawujuliana matung manau mapan thokpada aingonda hairamgadabadi haiduna imungda pusinki adubu dubiyang junna aisima angang macha natrabani phanayam chaurabani aduna ikai haiduna khumi adubu Kawujuliana nungonda kanana phana chauraba pakhang macha pharaba nupa machani haibati kanana haiduna sairi tung manau ai haudoktuna mapandana tonta thokpa yaroi haiduna sairi matam maduta dubiyang junsu hoi haiduna mahak adumak tumkhri Kawujulian su tumthaki dubiyang junna mahakna hek hipthabaga tumthaki haiduna hek tawbaga mahana haikiba lewa mantra singaduna taba karamba mahi leiba janu ateisu haininglakhi asidagidi dubiyang junna nungti numit khudingi amamba hing athengbada thoktuna lewa mantra tamlagi haiduna khanki aduga ayama matamda nahaka yengnaba oigadoriba mi adudi nangonda gesu chahi yamba heli aduga haibesu mahana henkri hairibasi misak adu kanabu oriba jano hayengi soidana hanglage khaladuna mahak ado tumthaki matau asumna khomaina thadokriba arangba maibul macha aduna hek mangkhibaga kunjona hauji leiriba khungang ado ikhang haudana pungan nganki ayuk nungthilgi matawgum pungan ngalakpaduta kunjona hauji leiriba khunja punamak ado mapalangda parap tholakli aruduga numadon thakta ngaliba arangba posak adubu karino haiduna jengli ahing nongyai asidabu numit thokliba karino haiduna kunjona hauji leiriba khul adugi mi punamak to inga ngangnari pawado kunjogi manakta sujarokli matam adudi kunjori yamna nungaina tumdru leiriba ngatamni matam maruda kunjogi manakta lakliba manai aduna hauji atia mathakta ilang langba posak ama nganbadagi matamsi ayuk nungthilgumna ahingi matamasi ngale haiduna paw tamlari paw ado tabada kunjo karino hariba sibo haiduna mahaksu afinga fai waina tholakli aduga mahana tholakpadati ayuk nungthilgi matawgum pungan nganduna leiramlei matam maruda kunjona atia mathakta yengkaluba matamdari ilang langpa maibul macha amana
mafam khudimakta pungan ngana sandoktuna ayuk nuthilgi matawgum ngadrun leiribadu kunjona uri madu ubada kunjona khangli hojik khomaina mahaki mayumda thanamba timu lai musing ado mahaki makhada thamkhre haibasi madu khangakpada kunjona hauna noklaga aina loisinba ngamkhidraba timu lai musing ado mahaki makhada thamduna loisillagani da apang banang loisindana kana loisingani nangna tharakliba arang basibudi aina kakthabirage hi asumna khallaga kunjona mahaki manakta leiba yum masa sing aduki yum kupliba i sing ado mahakna satokli aduga lewa khara sunduna mathakta ilanglang na pairiba numit kumna mangan nairiba aduda mahakna lewa adu sulaga i chabulado langkhatkhi adumna langkhatkhiba aduta i chabul sing ado machin tumba tenjai amamam onduna ilanglangba maibulladugi maikai tamna paisankhi adumna paisan khibado kunjogi leidiba khunja puna magna uribani adubu ngaklibadi maibul sing aduda hek paisan khibaga tenjai sing do amukhanna kapthoraktuna khunja miyamgi mathakta tenna nonggumna haitharakli adumna haitharakpaduda khunja kharati masa loinamak soklabani sibamakti sidi sayengda pambomda khubomda amati khuraida panduna miyusingdo chan saduna chatpa kaya ma tauri matam aduda kunjogi maikai da suma sing janglaba ten kaya kapsilaklibani adubu hai singlaba kunjona mahaki lewa mantra sijinaduna mahaki masada jagor ama koisinduna amati mangonda karigumba amata changaltanabagidamakta mahakna sembadagi mahaki maikai dadi tenjai singdo amata changlakhirai matau asumna kunjo mahaki imungda chengchinkhi lairiba miyam punamak adudi awa saina khangduna naheduna leiri tawriba punamak asi hek loibaga ikhung khangogana arangba numitkumna manga nairiba maibullado mafam khangdana mangkhri kunjo mapalangda thulakli aduga sokhaudaba khunja kharasu thulakli aduga soktuna hedona he chanduna leiriba singatupu magi imungda pusinduna tenjai singdu satlaga yamna kana layengnari hena ngaklibadi haujik sokliba singadu yungkiba tenjai singdo mafam marang khangdana loinamak mangkhri tawriba singa sita kunju ngakpata thengni aduga tenjai singna yungkhiba mafam sing adudi haujik phawbo phatri laijawduna lehori matam aduda kunjona khangli tawriba si khomainani khomaina lairiba khunja singa si paktakna asigumna sokhallabadi lan chatpa ngamlaroi lan chatpa ngamdrabanina mahaki khuladuda landaraklaroi haibase haujikada kunjona khangakli madu khangakpada kunjo mai hauna saukri lana se kudak arisidagi hauragani haiduna mahaki leiriba senapati adu kausinduna yathang tauthakri matam aduda kunjona mahakisu lewa mantra puthoraktuna mahaksu asauwa hingsai tambama mayamadagi mamangda olakhi kunjona adumna ngahanwaigi matamda mahaki matau amaiba oiriba suronjogi mamangda ukhiba hingchaba mai chekhaiduna ngarang chakpagum yamna sathiba achouba hingchaba ma onkhibado marudagi thudo hendukna chaukatna onthorakpaduda khunja punamakti mipai thabainari kibna loiri matam aduta kunjona su khomaina tawkhiba aduga chap manana maya manungdagi langchak langba posakama kamthorakhi adubu mahana kamthurutiba adudi musin muna punglang langli amuba langchak langba ado mahakna khomaina leiriba adomda mahaki sulewa mantra sundura kapthorakpa ado khara pairamlaba matungda mangkhri somdana kamdori khomai mahaki arangbado amukhanna pairakladuna mahaki yanungdi yosankhri madugi matung khomai masagi asemba saktamda hanjinjari matamaruda mahaki matau sagoluda changsilaga itaw kariyu nahangna tawribasibo maduna kanagadoribasina karino nahangna tharuribadu karino kanada tharibunu itaw sagon aina tawribasi khul amati asongai khulda leiriba khulasigi khunjami hampunamak si lan tawdanabani aina tawriba thabak asina asomda leiriba khunja sing adugi mathakta akanba mawongda ten haitharibani kaino harisibu itaw khumai nahangna aduma ten haitharabadi mi mayam ama siramlagani natte itaw siroi makhoi gi masada sokanbagi wa khaktani makhoida misimina amata yakhalloi aina tawriba sidi sok pallabanina lan lakpa ngamdanaba aina silibani kunjo matomtana lan tawba yaba nattini ai tasengna khulasigi mayam amati
ꯀꯨꯟꯖꯣꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯏꯇꯥꯎ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯣꯛꯍꯟꯗꯕꯤꯗ ꯀꯨꯟꯖꯣ ꯃꯇꯣꯝꯇꯪ ꯁꯠꯇꯨꯅ ꯃꯍꯥꯛꯄꯨ ꯂꯣꯔꯦꯟ ꯀꯛꯇꯨꯅ ꯍꯥꯠꯄ ꯄꯥꯝꯂꯤ ꯏꯇꯥꯎ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯇꯣꯟ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯔꯪꯕ ꯑꯃ ꯄꯥꯏꯔꯛꯂꯒ ꯖꯔ 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 ꯑꯃꯨꯕ ꯑꯗꯨꯅ ꯁꯟꯇꯣꯛꯈ꯭ꯔꯤꯕꯗꯣ ꯈꯣꯃꯩꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯗ ꯏꯇꯥꯎ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯇꯥꯎ ꯁꯒꯣꯜꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯣꯡꯊꯛꯇ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯃꯠꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ ꯏꯇꯥꯎ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯏꯇꯧ ꯇꯝꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯀꯥꯟꯅꯗꯕꯗ ꯆꯠꯂꯁꯤ ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯛꯀꯅꯤ ꯈꯪꯗꯅ ꯑꯩꯅ ꯀꯨꯌꯣꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯀꯨꯌꯣꯝ ꯑꯗꯨꯅ ꯍꯦꯛ ꯀꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯔꯤꯝꯇ ꯆꯪꯉꯛꯄ ꯉꯝꯂꯣꯏ ꯉꯍꯥꯟꯗꯒꯤ ꯑꯩꯅ ꯀꯨꯟꯖꯣꯒꯤ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯀꯨꯟꯖꯣꯅ ꯈꯨꯜ ꯑꯁꯤꯗ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯏꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯁꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯅ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯣꯏꯗꯧꯔꯤꯕꯅꯤ ꯁꯣꯟꯊꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯨꯟꯖꯣꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯨꯌꯣꯝ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯌꯦꯡꯉꯨ ꯆꯠꯂꯁꯤ ꯏꯇꯥꯎ ꯏꯇꯥꯎ ꯌꯨꯝꯗꯔꯣ ꯃꯥꯅꯤ ꯏꯇꯥꯎ ꯁꯒꯣꯜ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯈꯣꯃꯩ ꯑꯃꯗꯤ ꯀꯨꯟꯖꯣ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜꯁꯤꯡ ꯃꯊꯛꯇ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯄꯥꯛꯅ ꯑꯁꯨꯝ ꯁꯟꯗꯣꯔꯛꯄ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯔꯤꯛ ꯑꯃꯨꯕ ꯃꯆꯤꯟ ꯇꯨꯝꯕ ꯀꯌꯥ ꯃꯥꯂꯦꯝ ꯂꯩꯗ ꯀꯥꯞꯊꯔꯛꯂꯤ ꯑꯗꯨꯕꯨ ꯀꯥꯞꯊꯔꯛꯂꯤꯕ ꯇꯦꯟꯖꯩꯒꯨꯝꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯑꯃꯨꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯤ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯈꯣꯃꯩꯅ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕ ꯀꯨꯌꯣꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯝꯅꯃꯛ ꯁꯨꯠ ꯃꯥꯡꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯉꯛꯄꯗ ꯊꯦꯡꯂꯤ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯁꯦ ꯀꯔꯤ ꯀꯝꯗꯧꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯆꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯊꯦꯡꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯨꯟꯖꯣꯅ ꯑꯃꯨꯕ ꯑꯃ ꯊꯥꯗꯣꯛꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯧꯁꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯀꯧꯁꯜꯂꯕꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯃꯗ ꯍꯧꯖꯤꯛ ꯈꯣꯃꯩꯒꯤ ꯈꯨꯟꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤ ꯈꯣꯃꯩꯅ ꯊꯥꯔꯛꯂꯤꯕ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯗꯣ ꯈꯨꯗꯛꯇ ꯑꯃꯨꯕ ꯆꯥꯎꯔꯕ ꯀ꯭ꯋꯥꯛ ꯑꯃ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯀꯨꯟꯖꯣꯅ ꯌꯣꯛ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯣ ꯄꯥꯏꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯦꯛꯂꯥ ꯑꯗꯨꯅ ꯀ꯭ꯋꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨ ꯊꯠꯂꯒ ꯉꯥꯏꯈꯣ ꯀ꯭ꯋꯥꯛ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯟꯖꯣꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯈꯣꯃꯩꯒꯤ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕు ꯁꯤꯅꯅꯕ ꯑꯃꯗꯤ ꯃꯨꯠ ꯇꯥꯛꯅꯕ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯝꯂꯤꯕꯅꯣ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯅꯃꯨ ꯇꯥꯏꯕꯪꯁꯤꯡ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯗ ꯊꯥꯔꯛꯂꯤꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯕꯗꯤ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯑꯃꯗꯤ ꯇꯥꯏꯕꯪꯁꯤꯡ ꯃꯄꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯈꯣꯃꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯅꯪ ꯑꯩꯁꯨ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯛ ꯑꯗꯣ ꯍꯧꯅ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯈꯣꯃꯩꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕꯅꯤꯅ ꯈꯣꯃꯩꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯒꯅꯤ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯈꯣꯃꯩꯅ ꯑꯩꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯨꯟꯖꯣꯕꯨ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯍꯟꯖꯤꯟ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯁꯥꯊꯤꯅ ꯑꯋꯥꯕ ꯄꯤꯈꯤꯕꯅꯤ ꯌꯨꯝꯗ ꯐꯥꯎꯕ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯃꯤꯒꯤ ꯈꯨꯜꯗ ꯁꯩꯗꯥꯡꯂꯒ ꯂꯥꯟ ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯍꯥꯠꯅꯅꯕ ꯁꯤꯟꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯇꯥꯏꯕꯪꯁꯤꯡ ꯃꯄꯨꯅ ꯁꯥꯎꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯒꯤ ꯆꯦꯛꯂꯥ ꯎꯆꯦꯛ ꯑꯗꯨꯅ ꯅꯍꯥꯛ ꯆꯠꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯣꯃꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯗꯤ ꯀꯨꯟꯖꯣꯅ ꯇꯧꯈꯤꯕ ꯊꯕꯛ ꯅꯍꯥꯛꯅ ꯀꯔꯤ ꯈꯪꯗꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯠꯅ ꯈꯜꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯆꯦꯛꯂꯥ ꯎꯆꯦꯛ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯀꯨꯟꯖꯣꯒꯤ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯆꯧꯕꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯍꯥꯛꯅ ꯉꯝꯂꯒꯅ ꯈꯣꯃꯩꯒꯤ ꯈꯨꯟꯗ ꯆꯠꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯀꯨꯟꯖꯣꯗ ꯇꯝꯃꯨ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯆꯥꯎꯔꯕ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯤꯁꯛ ꯄꯤꯛꯄ ꯑꯩꯒꯤ ꯈꯣꯡꯁꯥꯁꯤꯡ ꯑꯗꯨꯅ ꯆꯞꯁꯤꯜꯂꯒ ꯅꯞꯈꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯊꯣꯛꯂꯔꯣꯏꯗꯕ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯅ ꯂꯝꯕꯤ ꯊꯠꯄꯒꯁꯨ ꯁꯥꯔꯤ ꯐꯔꯦ ꯅꯪꯕꯨ ꯍꯥꯠꯇꯣꯛꯂꯒ
ꯅꯪꯒꯤ ꯈꯨꯡꯒꯪ ꯉꯥꯛꯆꯔꯤꯕ ꯈꯣꯃꯩꯕꯨ ꯅꯃꯥꯡꯃꯛꯇꯗ ꯌꯥꯏꯕꯤ ꯂꯧꯒꯤ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯀ꯭ꯋꯥꯛ ꯑꯗꯣ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯕ ꯈꯣꯃꯩꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯆꯧꯕꯅ ꯉꯝꯕ꯭ꯔꯥ ꯃꯆꯥꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯗꯛꯇ ꯈꯣꯃꯩꯒꯤ ꯆꯦꯛꯂꯥ ꯎꯆꯦꯛ ꯑꯗꯣ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯈꯨꯗꯛꯇ ꯑꯣꯟꯈ꯭ꯔꯦ꯫ ꯃꯗꯣ ꯇꯥꯒꯤ ꯇꯥꯖꯤꯟꯒꯨꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯒꯤ ꯇꯥꯖꯤꯟ ꯑꯣꯟꯈ꯭ꯔꯒ ꯈꯪꯍꯧꯗꯅ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯊꯥꯖꯤꯟꯗ ꯌꯨꯡꯂꯒ ꯃꯅꯪꯒꯟꯗ ꯐꯥꯎꯈꯤ꯫ ꯐꯥꯎꯔꯤꯕꯗꯣ ꯇꯁꯦꯡꯅ ꯍꯣꯗꯨꯅ ꯐꯥꯎꯕ ꯅꯠꯇꯦ, ꯁꯥꯎꯍꯨꯝ ꯑꯣꯏꯅ ꯃꯅꯤꯜ ꯑꯣꯏꯅ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯗꯣ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯄꯥꯏꯔꯝꯕꯗꯒꯤ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯐꯨꯝ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯛꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯣꯃꯩꯒꯤ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯣ ꯃꯅꯥꯛꯇ ꯄꯥꯏꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯑꯔꯤꯡ ꯁꯤꯟꯕ, ꯅꯪꯒꯨꯝꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯆꯥꯝꯃ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯑꯩꯅꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩꯅ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯣꯟꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯅꯪꯅ ꯉꯝꯂꯒꯅꯤ ꯈꯟꯖꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯒꯤ ꯃꯑꯣꯡꯗꯤ ꯅꯪꯅ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯣꯃꯩꯒꯤ ꯂꯝ ꯑꯗꯨꯗ ꯆꯠꯂꯔꯣꯏ, ꯀꯨꯟꯖꯣꯒꯤ ꯃꯥꯏꯀꯩꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯀ꯭ꯋꯥꯛ ꯑꯗꯣ ꯍꯟꯈ꯭ꯔꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯊꯥꯔꯛꯂꯤꯕ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯆꯦꯛꯂꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯄꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯄꯥꯎ ꯇꯝꯂꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯍꯥꯏꯌꯨ, ꯀꯔꯤ ꯀꯔꯝ ꯇꯧꯔꯦ? ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯀꯝꯗꯧꯍꯧꯔꯤ? ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ? ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯋꯥꯍꯪ ꯃꯊꯪ ꯍꯪꯂꯤꯕꯗꯨ ꯀ꯭ꯋꯥꯛ ꯑꯣꯜꯂꯝꯕꯗꯒꯤ ꯂꯥꯏꯃꯨ ꯑꯣꯟꯊꯣꯔꯛꯂꯤꯕ ꯑꯗꯨꯅ ꯁꯨꯈꯨꯝ ꯈꯨꯝꯗꯦ, ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯥꯎꯔꯕ ꯀꯨꯟꯖꯣꯅ, ꯍꯩ, ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯦ, ꯅꯪꯕꯨ ꯀꯔꯤꯃꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ, ꯑꯩ ꯈꯣꯃꯩꯒꯤ ꯊꯥꯗꯣꯔꯛꯄ ꯎꯆꯦꯛ ꯑꯃꯒ ꯂꯥꯟꯊꯦꯡꯅꯔꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯣ ꯌꯧꯔꯨꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ꯫ ꯅꯍꯥꯛꯇꯤ ꯄꯥꯡꯗ꯭ꯔꯕ ꯂꯥꯏꯃꯨꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯈꯣꯃꯩꯒꯤ ꯎꯆꯦꯛ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯉꯝꯂꯕ ꯅꯍꯥꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯟꯕ ꯂꯥꯏꯃꯨ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯃꯨ ꯇꯥꯏꯕꯪꯃꯤ, ꯅꯍꯥꯛꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯛꯄꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯒ ꯅꯪꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯏꯗꯨꯡꯒ ꯌꯦꯔꯨꯝꯒ ꯂꯝꯕꯥ ꯇꯧꯕꯒꯨꯝꯕꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕꯗꯣ ꯑꯩꯅ ꯅꯨꯡꯅꯤ, ꯅꯪꯅ ꯌꯦꯔꯨꯝꯅꯤ, ꯅꯁꯥ ꯀꯥꯏꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯁꯥꯔꯤ꯫ ꯅꯪꯅ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯆꯩꯔꯕꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯔꯛꯄ ꯂꯥꯏꯃꯨ 9 ꯑꯁꯤꯁꯨ ꯄꯨꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ, ꯉꯥꯏꯈꯣ, ꯑꯩ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯅꯉꯣꯟꯗ ꯈꯔ ꯆꯩꯈ꯭ꯔ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯈꯣꯃꯩꯒꯤ ꯃꯌꯨꯝꯗ ꯅꯍꯥꯛꯅ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯣꯃꯩꯒꯤ ꯂꯝ ꯑꯗꯨꯗ ꯂꯥꯟꯗꯥꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯣꯛꯂꯤꯕ ꯎꯆꯦꯛ ꯑꯗꯨꯕꯨꯅ ꯅꯍꯥꯛꯀꯤ ꯅꯈꯥꯗ ꯊꯝꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯒꯤ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯗꯨꯅ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯈꯟꯕꯤꯔꯨꯔꯒꯅꯨ꯫ ꯑꯩ ꯂꯥꯟꯐꯝ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ, ꯈꯣꯃꯩꯕꯨ ꯍꯦꯛ ꯁꯤꯕꯒ ꯑꯩ ꯏꯅꯤꯡ ꯇꯝꯈ꯭ꯔꯒꯦ꯫ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯅꯍꯥꯛ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯗꯕꯗꯒꯤ ꯈꯣꯃꯩꯒꯤ ꯃꯊꯛꯇ ꯂꯥꯟꯁꯤꯡꯅꯔꯨꯔꯕꯅꯤ꯫ ꯑꯩꯗꯤ ꯈꯪꯕꯅꯤꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯀꯤ꯫ ꯀ꯭ꯋꯥꯛ ꯑꯣꯜꯂꯝꯕꯗꯒꯤ ꯂꯥꯏꯃꯨ ꯑꯣꯟꯊꯣꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣ ꯈꯔꯗꯤ ꯉꯛꯄ ꯐꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ, ꯀꯔꯤꯅꯣ ꯂꯥꯏꯃꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯈꯣꯃꯩꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯗꯅ ꯅꯪꯅ ꯀꯤꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯔꯝꯕ ꯂꯥꯏ ꯂꯩꯕ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯆꯪꯗ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯑꯃꯗꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯈꯣꯃꯩ ꯅꯪꯒꯨꯝꯕꯅ ꯁꯣꯛꯍꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯗꯤ ꯍꯧꯅ ꯅꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯃꯍꯥꯛꯇꯔꯥ? ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯊꯝꯕ ꯉꯝꯕ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯍꯧꯅ ꯅꯣꯛꯂꯒ ꯇꯨꯡꯒꯤ ꯄꯣꯂꯣꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ ꯇꯨꯡꯒꯤ ꯄꯣꯂꯣꯏ ꯌꯦꯡꯖꯍꯧꯔꯣ ꯑꯩꯁꯨ 이hen팜다 한두나 뽀타로라게 ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ ꯃꯇꯝ ꯑꯩꯒꯤ ꯊꯥꯛꯄꯤꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯀꯤ ꯃꯤꯆꯪꯗ ꯂꯩꯈꯤꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯀꯨꯟꯖꯣ ꯋꯥꯈꯜꯗꯤ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯀꯔꯤ ꯈꯣꯃꯩꯒꯤ ꯃꯤꯆꯪꯗ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯗꯒꯤ ꯑꯊꯣꯏꯕ 이부ꯗꯧ ꯊꯥꯡꯖꯤꯡ ꯑꯃꯗꯤ 이부ꯗꯧ ꯋꯥꯡꯄꯨꯔꯦ ꯂꯩꯈ꯭ꯔꯕ ꯂꯩꯖꯁꯅꯨ ꯑꯩꯒꯤꯁꯨ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯈꯣꯝꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯟꯗꯥꯍꯟꯗꯕ ꯌꯥꯗ꯭ꯔꯤ ꯐꯩ ꯈꯪꯂꯣꯏꯗ꯭ꯔꯥ 이부ꯗꯧ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ 이부ꯗꯧ ꯃꯥꯔꯖꯤꯡ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯊꯝꯒꯦ ꯈꯪꯒꯅꯤꯗꯣ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯤꯞꯊꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯃꯩꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯑꯁꯨꯝ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯗ ꯏꯇꯥꯎ ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕ꯭ꯔꯥꯅꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯊꯛꯇ ꯇꯣꯡꯂꯒ ꯁꯨꯝ ꯆꯠꯄꯁꯤꯕꯨ ꯋꯥꯕ꯭ꯔꯣ ꯏꯇꯥꯎ ꯈꯣꯃꯩ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯨꯋꯥ ꯋꯥꯗ꯭ꯔꯤ ꯏꯇꯥꯎꯒꯤ ꯅꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯏꯇꯥꯎꯒꯤ ꯅꯍꯩ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯉꯁꯥꯏ ꯏꯇꯥꯎꯅ ꯑꯣꯟꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯗꯨ ꯇꯁꯦꯡꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯑꯎ ꯄꯪꯆꯠꯇ ꯆꯥꯕ ꯍꯤꯡꯆꯥꯕ ꯑꯃꯔꯥ ꯏꯇꯥꯎ ꯁꯒꯣꯜ ꯋꯥꯐꯝ ꯑꯗꯨ ꯂꯥꯜꯂꯤ ꯑꯩꯅ ꯑꯣꯜꯂꯨꯔꯤꯕ ꯑꯗꯣ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯃꯥꯟꯖꯔꯕꯁꯨ ꯃꯗꯣ ꯑꯐꯕ ꯂꯥꯏꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯒꯅꯤ ꯑꯃꯗꯤ ꯑꯩ ꯏꯁꯥꯅꯁꯨ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯥꯜꯂꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯜꯂꯤ ꯂꯥꯏ ꯑꯃꯗ ꯑꯣꯜꯂꯤ ꯍꯥꯏꯕꯁꯦ ꯈꯪꯖꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯐꯥꯊꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯗꯨꯗꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯅꯤ ꯃꯤꯒꯤ ꯏ ꯊꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯈꯦꯠꯅꯕ ꯈꯔ ꯂꯩ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯑꯣꯜꯂꯛꯀꯗꯧꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯡꯒꯜ ꯀꯟꯕ ꯈꯔ ꯍꯦꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯗꯤ ꯅꯣꯔꯣꯛꯀꯤ ꯂꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯁꯥꯒꯤ ꯍꯩꯖꯔꯤꯕ ꯃꯌꯥꯝ ꯃꯍꯩ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯇꯥꯎꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯜꯍꯜꯂꯤꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯀꯣꯏꯅ ꯆꯠꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯖꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩ ꯌꯨꯝꯂꯣꯝꯗ ꯍꯟꯖꯤꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜꯗ ꯊꯅꯝꯂꯕ ꯃꯇꯨꯡ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯈꯣꯃꯩ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯉꯔꯥꯡ ꯑꯁꯤ ꯀꯨꯟꯖꯣꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯃꯍꯥꯛꯀꯤ ꯇꯤꯟ ꯀꯌꯥ ꯀꯥꯞꯄꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯁꯝꯕꯜ ꯌꯨꯡꯗꯨꯅ ꯃꯐꯝ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯨꯌꯨꯝ ꯑꯃꯗ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯇꯦꯟꯖꯩꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏꯗ ꯀꯥꯟꯅꯈꯤꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜꯅ ꯀꯨꯞꯁꯤꯟꯈꯤꯕꯗꯨ ꯑꯩꯈꯣꯏꯁꯨ ꯎꯍꯧꯏ ꯑꯗꯨꯗꯨꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯄꯣꯛ ꯀꯥꯏꯗꯨꯅ ꯁꯨꯠ ꯃꯥꯡꯉꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯈꯣꯃꯩꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯟꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯂꯤꯕ ꯀꯨꯌꯣꯝ ꯃꯁꯤꯒꯤ ꯆꯪꯐꯝ ꯂꯩꯒꯅꯤ ꯃꯔꯨꯑꯣꯏꯅ ꯎꯃꯪꯒꯤ ꯂꯝꯕꯤꯔꯣꯝꯗ ꯑꯌꯥꯝꯕꯅ ꯆꯪꯐꯝ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯨꯋꯥꯏꯋꯥꯏꯗ ꯅꯈꯣꯏꯅ ꯊꯤꯡꯂꯤꯕ ꯁꯝꯕꯜ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯆꯦꯛꯁꯤꯟꯅ ꯊꯤꯡꯗꯕꯗꯧꯅ ꯇꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯍꯦꯛꯇꯃꯛ ꯁꯦꯝꯖꯤꯟꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯈꯣꯃꯩꯅ ꯍꯧꯖꯤꯛ ꯁꯦꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯗꯨ ꯁꯦꯝꯖꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯌꯣꯝ ꯑꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯂꯧꯊꯣꯛꯂꯨꯔꯕꯗꯤ ꯐꯠꯇ꯭ꯔꯕ ꯀꯨꯟꯖꯣꯒꯤ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯆꯪꯈꯤꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯣ ꯁꯦꯝꯂꯒꯨꯝꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒ ꯋꯥ ꯈꯟꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯟꯗꯥꯕꯒꯤ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯑꯗꯨꯝꯅ ꯃꯤ ꯃꯌꯥꯝꯅ ꯍꯣꯏ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯍꯧꯖꯤꯛ ꯀꯨꯟꯖꯣꯅ ꯈꯨꯜ ꯑꯁꯤꯗ ꯑꯉꯛꯄ ꯃꯤꯇ꯭ꯔꯪ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏ ꯊꯕꯥꯏ ꯅꯥꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯕꯨꯛꯅꯤꯡꯗ ꯑꯀꯤꯕ ꯍꯥꯏꯕꯁꯤꯅ ꯈꯨꯗꯨꯝ ꯆꯜꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯦ ꯈꯣꯃꯩꯅ ꯈꯪꯂꯤ
ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜꯁꯤꯒꯤ ꯑꯀꯣꯏꯕꯗ ꯄꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯃꯩꯅ ꯆꯥꯛꯂꯛꯂꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯁꯛꯇꯝ ꯃꯈꯣꯏꯅ ꯎꯔꯤ ꯇꯧꯕꯇꯕꯨ ꯈꯣꯝꯕꯩꯅ ꯍꯧꯖꯤꯛ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ ꯃꯄꯥꯟꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ ꯌꯨꯝ ꯃꯊꯪ ꯆꯥꯔꯛꯂꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯒ ꯃꯤꯁꯤꯡꯕꯨ ꯇꯥꯟꯅꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯑꯃꯨꯛꯇꯣꯏꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯇꯧꯔꯤꯕꯁꯤꯡꯗꯣ ꯀꯨꯏ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯣꯝꯃꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯅꯨꯡꯗꯗꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯈꯣꯝꯃꯩꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯈꯨꯜꯒꯤ ꯃꯄꯥꯟꯗ ꯄꯔꯂꯣꯏꯒꯨꯝ ꯃꯩ ꯆꯥꯛꯂꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯥꯟꯅꯗꯨꯅ ꯃꯤꯕꯨ ꯍꯥꯠꯂꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯥꯟꯁꯤꯜꯂꯛꯄ ꯇꯥꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯣꯝꯃꯩꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯉꯥꯏꯈꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩ ꯈꯣꯝꯃꯩ ꯆꯥꯛꯂꯤꯕ ꯃꯩꯁꯤꯡ ꯑꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯁꯨꯃꯛ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯃꯩꯅ ꯑꯩ ꯈꯪꯂꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯝꯃꯩꯅ ꯈꯨꯕꯥꯛ ꯄꯨꯔꯣꯛ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯈꯨꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯈꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯛꯈꯠꯂꯛꯂꯤꯕ ꯃꯩꯁꯤꯡ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯩꯁꯤꯡ ꯑꯗꯨꯅ ꯆꯥꯛꯂꯝꯂꯤꯕ ꯎꯅꯥ ꯋꯥꯅꯥ ꯑꯃꯗꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯎ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯃꯗꯨꯗ ꯈꯪꯉꯤ ꯈꯣꯝꯃꯩꯅ ꯇꯧꯔꯛꯂꯤꯕꯁꯦ ꯀꯨꯟꯖꯣꯒꯤ ꯃꯤꯇ꯭ꯔꯪꯅꯤ ꯍꯥꯏꯕꯁꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯝꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯈꯨꯜ ꯑꯁꯤ ꯂꯥꯟꯁꯪꯗꯨꯅ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯐꯩ ꯑꯃ ꯅꯠꯇ꯭ꯔꯒꯁꯨ ꯑꯃ ꯇꯧꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯃꯊꯪꯒꯤ ꯑꯅꯧꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯂꯥꯟꯃꯤ ꯊꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯁꯣꯝꯗꯅ ꯈꯣꯝꯃꯩꯁꯨ ꯈꯪꯂꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠ 16ꯅꯤ ꯍꯥꯏꯕꯒꯤ ꯂꯥꯟ ꯑꯗꯣ ꯉꯥꯏꯉꯝꯗ꯭ꯔꯗꯨꯅ ꯉꯁꯤꯗꯒꯤ ꯂꯥꯟ ꯑꯁꯦ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯣꯝꯃꯩꯅ ꯈꯪꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤꯗꯤ ꯈꯣꯝꯃꯩꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯄꯥꯏꯅꯔꯤ ꯑꯗꯨꯒ ꯈꯣꯝꯃꯩꯅ ꯂꯥꯂꯣꯡ ꯀꯌꯥ ꯇꯝꯕꯤꯈ꯭ꯔꯕ ꯂꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯊꯣꯛꯂꯒ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯗꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣꯅ ꯅꯍꯥꯛ ꯆꯠꯄꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯅꯩꯈꯥꯏꯕ ꯇꯥꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛ ꯂꯥꯟ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯅꯥꯄꯇꯤꯅ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯃꯤꯠ 16ꯅꯤ ꯍꯦꯛ ꯁꯨꯕꯒ ꯂꯥꯟ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯃꯨꯛ ꯂꯥꯟ ꯆꯠꯄꯒꯤ ꯌꯥꯊꯪ ꯇꯧꯊꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯂꯥꯟ ꯇꯧꯕ ꯅꯠꯇꯦ ꯂꯥꯟ ꯇꯧꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯈꯨꯌꯨꯝ ꯂꯥꯏ ꯈꯔ ꯇꯥꯏꯅꯔꯨꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯅꯈꯣꯏ ꯅꯤꯄꯥ 30 ꯊꯧꯔꯥꯡ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯟꯖꯣ ꯃꯈꯣꯏ ꯃꯤꯑꯣꯏ 30 ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯑꯃꯕꯨ ꯀꯧꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡ ꯑꯗꯣ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝ ꯕꯨꯗ꯭ꯔꯨꯡ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯅꯥꯄꯣꯝꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯤꯡꯆꯥꯏ ꯌꯦꯇꯝꯕ ꯃꯥꯟꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯃ ꯊꯣꯛꯂꯛꯈꯤ ꯃꯤꯇꯝ ꯑꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯧꯊꯣꯛꯂꯤꯕꯁꯦ ꯑꯉꯛꯄ ꯃꯑꯣꯡꯗꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯊꯣꯛꯂꯛꯂꯕꯅꯤ나 ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯡꯖꯥꯎꯔꯗꯒꯤ ꯊꯣꯛꯂꯤꯕ ꯅꯨꯡꯒꯤ ꯃꯤ ꯑꯗꯨꯅꯁꯨ ꯍꯣꯏ ꯄꯥꯡꯂꯒꯦ ꯑꯩꯕꯨ ꯆꯍꯤ ꯀꯌꯥ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯏꯅꯤꯡ ꯇꯝꯂꯦ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯗꯨꯗ ꯌꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯌꯨꯝ ꯂꯌꯥꯝꯁꯤꯡ ꯂꯥꯟꯗꯥꯕ ꯌꯥꯎꯒꯗꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯂꯥꯟꯗꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯣꯝꯗꯁꯨ ꯈꯣꯝꯃꯩ ꯀꯨꯟꯖꯣꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯟ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯈ꯭ꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯝꯃꯩꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯉꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯈꯤꯕꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯔꯒꯦ ꯃꯇꯥꯎꯒꯨꯝ ꯁꯤꯜꯂꯛꯄ ꯑꯗꯨꯗ
ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯂꯦꯝꯖꯥꯏ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯃꯍꯩ ꯑꯁꯤ ꯎꯕꯗ ꯃꯥꯂꯦꯝꯖꯥꯏꯅ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯂꯩꯋꯥ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯩꯔꯝꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯍꯨꯝꯀꯠꯂꯛꯇꯨꯅ ꯃꯊꯛꯇ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯩꯊꯔꯤꯕ ꯅꯣꯡꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯂꯕ ꯅꯣꯡꯍꯧ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯣꯝꯖꯤꯟꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯒ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯂꯝꯗꯝ ꯑꯗꯣꯝꯗ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅꯁꯨ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯈꯪꯏ, ꯑꯗꯨꯒ ꯄꯣꯏꯔꯩꯈꯣꯝꯕꯅꯁꯨ ꯆꯤꯡꯃꯥꯏ ꯑꯗꯨꯕꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯣꯡꯗꯨꯝ ꯑꯗꯨꯅ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯍꯩꯊꯔꯛꯂꯤ꯫ ꯄꯣꯏꯔꯩꯈꯣꯝꯕꯅ ꯍꯩꯊꯕꯗꯗꯤ ꯁꯨꯞꯅꯈꯛꯀꯤ ꯏꯁꯤꯡ ꯈꯛꯇꯃꯛ, ꯍꯥꯏꯕꯗꯤ ꯅꯣꯡ ꯈꯛꯇꯃꯛ ꯆꯨꯍꯟꯕꯅꯤ, ꯑꯗꯨꯒ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯈꯥꯛ ꯑꯔꯥꯎ ꯂꯣꯏꯅꯅ ꯍꯩꯊꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯅ "ꯑꯆꯠꯆꯥ, ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯆꯤꯡꯆꯦꯞ ꯑꯃꯗ ꯍꯩꯊꯍꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯈꯨꯜꯗ ꯑꯁꯨꯛ ꯀꯟꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯈꯪꯒꯅꯤꯗꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯍꯥꯛꯀꯤꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯅꯥꯟꯊꯖꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯣꯔꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯑꯃ ꯀꯥꯝꯊꯣꯛꯇꯨꯅ ꯁꯦꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯎꯔꯤꯖꯥꯝꯕꯅ "ꯍꯤ, ꯃꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯝꯈꯤꯗ꯭ꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯍꯩꯔꯤꯕꯖꯥꯠꯅꯣ? ꯃꯁꯤ ꯃꯪꯂꯝꯆꯠꯇ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯣꯃꯩꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯩꯋꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯝꯊꯣꯔꯛꯄ ꯁꯣꯔꯗꯒꯤ ꯃꯩꯕꯨꯜ ꯁꯦꯝꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯉꯥꯜꯍꯟꯈꯤꯕꯅꯤ ꯑꯃꯝꯕ ꯅꯣꯡꯍꯧꯅ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ, ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤ"꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯃꯩꯕꯨꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯞꯅ ꯂꯪꯈꯤ, ꯍꯥꯏꯕꯗꯤ ꯑꯃꯨꯕ ꯅꯣꯡꯍꯧ ꯑꯗꯨꯒꯤ ꯆꯕꯨꯜ ꯃꯔꯛ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯂꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯤ꯫ ꯑꯉꯥꯟꯕ ꯃꯩꯉꯥꯜ ꯆꯕꯨꯜ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯎꯔꯤꯖꯥꯝꯕ ꯉꯛꯄꯗ ꯊꯦꯡꯂꯤ꯫ ꯄꯣꯏꯔꯩꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯁꯨ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯍꯩ ꯑꯁꯤꯗꯤ? ꯃꯁꯤꯗꯤ ꯑꯩꯅ ꯐꯥꯎꯕ ꯍꯩꯇꯕ ꯃꯍꯩꯅꯤ꯫ ꯅꯄꯥ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯃꯇꯣꯝꯇꯅ ꯍꯩꯕ ꯃꯍꯩꯅꯤ꯫ ꯃꯁꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯖꯔꯤꯕꯅꯣ"? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯨ, ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯩꯒꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯅ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ, ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯗꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄ, ꯁꯥꯖꯤꯡ ꯍꯧꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯁꯤꯈꯤꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯇꯧꯔꯝꯕꯅꯣ ꯈꯪꯗꯦ, ꯇꯧꯕꯇꯕꯨ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯃꯍꯩ ꯑꯗꯣ ꯈꯤꯇꯪ ꯍꯦꯛ ꯈꯪꯕꯒ ꯏꯁꯥ ꯏꯇꯣꯝꯇ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯃꯒꯨꯝ ꯃꯊꯪ ꯃꯊꯪ ꯈꯪꯉꯛꯏ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯍꯩ ꯀꯌꯥ ꯑꯃꯁꯨ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯍꯩꯗ ꯍꯩꯔꯛꯂꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯔꯤꯖꯥꯝꯕꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯩꯅ ꯇꯝꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯅꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯀꯌꯥ ꯍꯩꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯕꯨ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯁꯦꯝ ꯁꯥꯔꯣ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯅ "ꯀꯔꯤ, ꯑꯩꯒꯤ ꯏꯄꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕ"? "ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯗꯣ ꯀꯣꯊꯣꯛꯂꯒ ꯅꯍꯥꯛꯅ ꯅꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯒꯗꯕꯅꯤꯀꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯅ "ꯑꯗꯨꯗꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯖꯥꯝꯕꯅ ꯑꯊꯥꯞꯄꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ "ꯇꯨ, ꯑꯥꯗ ꯎꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯁꯤꯗꯅꯤ ꯅꯄꯥꯕꯨꯡꯕꯨ ꯐꯨꯝꯈꯤꯕꯁꯦ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯆꯠꯂꯒ ꯂꯧꯊꯣꯛꯇ꯭ꯔꯤꯕꯅꯣ? ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯂꯧꯊꯣꯛꯂꯨꯒꯦ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯖꯥꯝꯕꯅ "ꯍꯥꯏ ꯑꯄꯪꯕ, ꯅꯄꯥꯕꯨꯡꯕꯨ ꯐꯨꯝꯈ꯭ꯔꯤꯕꯗꯣ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯨꯝꯈꯤꯕ ꯅꯠꯇꯦꯅꯦ, ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯛꯇꯝ ꯂꯧꯔꯕ ꯀꯥꯡꯕꯨꯅ ꯐꯨꯝꯈꯤꯕꯅꯤ꯫ ꯅꯄꯥꯕꯨꯡꯕꯨ ꯐꯨꯝꯈ꯭ꯔꯤꯕ ꯑꯁꯤ ꯈꯣꯌꯨꯝ ꯂꯥꯏꯒꯨꯝꯅ ꯄꯥꯡꯒꯜ ꯀꯜꯂꯕ ꯑꯃꯥꯏꯕ ꯑꯃꯅ ꯐꯨꯝꯈ꯭ꯔꯤꯕꯅꯤ, ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯅ"꯫
ꯅꯄꯥꯕꯨꯡꯕꯨ ꯐꯨꯝꯕ ꯃꯇꯝꯗ ꯂꯨꯔꯕ ꯀꯣꯝ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤꯒꯨꯝꯅ ꯆꯥꯎꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯤꯕꯅꯤ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅꯏꯍꯤꯡ ꯍꯤꯡꯅ ꯇꯧꯔꯨꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯄꯥꯕꯨꯡꯒꯤ ꯃꯁꯥ ꯑꯗꯨꯗ ꯌꯣꯠꯂꯤꯡ ꯐꯔꯥꯡ ꯆꯪꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯤꯕꯅꯤ ꯃꯗꯨ ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯏꯄꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯁꯨ ꯃꯗꯨꯕꯨ ꯀꯣꯊꯣꯛꯄ ꯉꯝꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯃꯈꯩꯗꯤ ꯍꯩꯖꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯔꯤꯖꯥꯝꯕꯅ ꯆꯨꯝꯃꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯍꯩꯐꯝ ꯊꯣꯛꯄꯅꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯒ ꯅꯄꯥꯕꯨꯡꯅ ꯍꯥꯏꯖꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗꯁꯨ ꯂꯣꯏꯅ ꯄꯤꯔꯝꯂꯤꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯎꯔꯦꯗꯅ ꯅꯍꯥꯛꯅ ꯈꯖꯤꯛꯇꯪ ꯇꯧꯔꯨꯕꯗ ꯑꯁꯣꯝꯗꯒꯤ ꯍꯜꯂꯛꯄꯅ ꯍꯦꯜꯂꯤꯕꯁꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯇꯝ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯁꯨꯛꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯣꯏꯔꯩ ꯈꯣꯝꯕ ꯑꯃꯗꯤ ꯎꯔꯤꯖꯥꯝꯕ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯑꯁꯣꯝꯗ ꯀꯝꯗꯧꯔꯤ ꯗꯨꯕꯤꯌꯥꯡꯖꯨꯟꯗꯨ ꯃꯍꯥꯛꯀꯤ ꯑꯗꯨ ꯀꯟꯈ꯭ꯔꯕ ꯏꯔꯩꯒꯤ ꯅꯣꯡꯂꯩ ꯑꯃ ꯉꯥꯛꯊꯣꯛꯈꯤꯕ ꯃꯩꯉꯥꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅꯁꯨ ꯎꯔꯤꯕꯅꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯥꯂꯦꯝꯖꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯊꯥꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯑꯉꯥꯟꯕ ꯃꯩꯕꯨꯜ ꯑꯃꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯤ ꯃꯩꯕꯨꯜ ꯑꯗꯨ ꯀꯅꯥꯅ ꯊꯥꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯖꯥꯏꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯅꯌꯥꯝꯕꯅꯤ ꯈꯟꯖꯔꯤꯕ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯩꯕꯨꯜ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯝꯕ ꯊꯣꯔꯛꯂꯕꯗꯤ ꯃꯗꯨ ꯉꯥꯛꯄ ꯅꯍꯥꯛꯅ ꯋꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯕꯨ ꯐꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯅꯄꯥꯕꯨꯡꯕꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯕꯤꯌꯥꯡꯖꯨꯟꯅ ꯍꯧꯖꯤꯛꯃꯛ ꯂꯧꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯖꯥꯏꯅ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯍꯩꯕꯒꯤ ꯆꯥꯡ ꯋꯥꯠꯂꯤ ꯅꯍꯥꯛꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯍꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯕꯤꯌꯥꯡꯖꯨꯟꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯖꯥꯏꯅ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯤꯡꯆꯥꯏ ꯇꯝꯕꯒꯤ ꯁꯛꯇꯝ ꯂꯧꯔꯕ ꯂꯥꯏꯃꯨ ꯑꯃꯕꯨ ꯀꯧꯊꯣꯛꯀꯗꯕꯅꯤ ꯂꯥꯏꯃꯨ ꯑꯁꯤꯗ ꯅꯍꯥꯛꯅ ꯍꯥꯏꯖꯒꯗꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯩꯍꯟꯕꯤꯌꯨ ꯑꯗꯨꯒ ꯍꯩꯈ꯭ꯔꯕ ꯃꯍꯩꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯉꯣꯟꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯃꯜ ꯅꯤꯔꯛꯀꯅꯤ ꯃꯃꯜ ꯑꯗꯨ ꯅꯍꯥꯛꯅ ꯄꯤꯕ ꯉꯝꯂꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯁꯨꯀꯥꯎ ꯀꯥꯎꯒꯟꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯈꯪꯂꯕꯗꯤ ꯅꯍꯥꯛꯅ ꯄꯣꯏꯔꯩ ꯈꯣꯝꯕꯕꯨ ꯊꯦꯡꯅꯕ ꯏꯅꯣꯞ ꯅꯣꯞꯄꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯕꯤꯌꯥꯡꯖꯨꯟꯅ ꯃꯗꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯃꯛ ꯇꯧꯔꯁꯤ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯂꯧꯊꯣꯛꯇꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯖꯥꯏꯅ ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯒꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯌꯨꯝꯗ ꯍꯜꯂꯣ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯎ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯣꯕꯤꯌꯥꯡꯖꯨꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯂꯦꯝꯖꯥꯏꯅ ꯃꯍꯥꯛꯅ ꯏꯟꯁꯤꯟꯕ ꯊꯕꯛ ꯑꯗꯨꯗ ꯗꯣꯕꯤꯌꯥꯡꯖꯨꯟꯅꯁꯨ ꯌꯥꯔꯕꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯖꯥꯏꯅ ꯗꯣꯕꯤꯌꯥꯡꯖꯨꯟꯗ ꯏꯟꯁꯤꯟꯗꯨꯅ ꯂꯥꯜ ꯑꯁꯤ ꯑꯃꯨꯛ ꯍꯧꯍꯜꯂꯤꯕ ꯑꯃꯗꯤ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯆꯥ ꯑꯣꯏꯕꯁꯤꯡ ꯑꯁꯤꯗ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯤꯜꯂꯤꯕꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯗ꯭ꯔꯤꯕ ꯎꯔꯤꯖꯥꯝꯕ ꯑꯃꯗꯤ ꯗꯣꯕꯤꯌꯥꯡꯖꯨꯟ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯈꯣꯏꯅꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤꯅ ꯈꯣꯃꯩꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯂꯧꯊꯣꯛꯂꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯨꯟꯖꯣꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯣꯕꯤꯌꯥꯡꯖꯨꯟꯅ ꯂꯧꯊꯣꯛꯂꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯧꯍꯜꯂꯤꯕ ꯃꯥꯂꯦꯝꯖꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯈꯣꯃꯩꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯍꯥꯏꯕꯗꯤ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯈꯨꯜꯂꯛ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯅꯔꯤ ꯀꯔꯤꯅꯣ ꯉꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯗꯣꯕꯤꯌꯥꯡꯖꯨꯟꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯅꯣꯡꯖꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤ ꯃꯃꯥꯡꯉꯩꯗ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯕꯤꯌꯥꯡꯖꯨꯟꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯅꯤꯄꯥ ꯑꯃ ꯂꯥꯛꯈꯤ ꯃꯗꯣ ꯀꯧꯖꯨꯂꯤꯌꯥꯟꯒꯁꯨ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯇꯧꯏ
Dobi Yangjun di jingda sing chaluraga changchillakpa matamni matam aduta Kawu Julian ga nupa aduga wari watai saratuna karigumba marai ama yeraduna leirami matam aduta Dobi Yangjun changchillakpaduta nipa aduna o ibungo sira nahakena sanupa do adumna halakpada Kawu Julian na mani phare nahakchuna yumda hallo hairakpada nipa aduna mado nang naigonda haiga thamnati aina yumda haninga matamda hangani asumna haraga nipa ado Dobi Yangjun gi manakta changchillai aduga ibungo nanggi namingdi kari kawi kadai da chaluribro nangbo adumna hanglakpada Dobi Yangjun na aihak chingda singchanba chaluribani hore numedang chak thonganaba ado adumna kana oirabano haijuna hangi matammarda nupa aduna aigi ming sabuttara haina kawi ayase nokona leriba sing asidagi khara chatlaga leriba khul adudagini pham adudagi ngarang thokriba thodok sing adugi matangda aikoi loina makhangle uri mado kari kamdo bono haibado hanglogi haiduna sing asida laklibani namana sa sing asida lei haibasi aikoi di khangbu khangdudri phare namana sa ni su aikoi gi khulda chattuna nakoi ani busu aida changja pham piduna thamlagani kari da makta namana sa khatamak chingi chingmai asida leigani adumna harakpada Dobi Yangjun na madugi damak thoina khanbiruragano aina nga origai matamda khul aduda aina kera khanna lakhi adubu khulgi miyamna aibu uba khuding koitan tankibani masidagi ri ai khul aduda aduma lakhitrabani ofam madu tabada sabutrana matamdo aina atopam famamada langphai challinge da oiramba sumayai phare hojekti ai lakledana aina nangi punamak pharana basingani adumna harakpada Kawu Julian na yadi aikoi di mafam masida adumak leja horagi nahak chatkro haiduna hanjan hairakpadaki sabutrasu upai leitana phare nakoi na khaditang khudong thirakpada aikoi da hairakadabani aduga tawgadabadi nakoi na sing asigi manungda phumjin khraba nakoi gi napabung kuncho kaidurunga lokthoknaba honaroidabani mahak to khwaidagi phattaba mini hairamlaga sabutra do satkhri saburtana hekchakkiba matungda Kawu Julian gi manakta Dobi Yangjun du parapap changchallaka karino ima nipa asina aigi papungbu khwaidagi phattaba mini haram libasi karamnano akoi papung si phattabra haiduna hangi wafam adu tabada Kawu Julian na napabung karana phatti hairibano napabung na aikoi gi khulasi gi damak chama tawbiram khraba jani khulasi gi damak mahangna laisang achoba masu saduna mayam punamak lai khoiram hallibani adu kismatukta khullastan lakpa achoba laina lait khudima mahanga layin khiba ngakani aduga haujikna makhoina nahaki napabungbu phattaba miyoi amagumna uri haiduna sairi adu natana atopa khul asi haibadi khomai gi khul adudagi landarakpa khudimak napabungna ngakhiba ngaktani napabungna su mathwai khubak ta haptuna hona khibani masa phawba lanpham aduda thawai kattuna phumjingduna laikhriba sini adumna hairakpata Dobi Yangjun na makhoi ki damakta tukamna hona khriba miyoi amabu makhoina thagatpa amati lakpagi mahutta khwaidagi phattaba mini haram libasi karigino manungda wari amadi leiri haiduna Dobi Yangjun na khanki masiki matung hojikti matam madu hojingkhri somdana kamdori uri jambana pori khombada nahaki napabungna phumlamba sing ado hojikti asuki matik songjalle maramaduna nahana chatlaga sing ado sengtokluba haibasi araiba amadi oiraroi maramaduna sing ado nahanga lamai thaduna ahambada sengtokadabani madugi matungda sing adugi singdona kakalaga napabungi asiba thawai merel oiriba mafam aduda nahanga chattuna napabungda haijagadabani madugi matungda nahanga phumjinduna leiriba napabungbu lokthokpa yagani maduna trabati lokthokpa sunya yaroi tawadabu lokthokko matamda nahana khulai amata sijinaroidabani nahaki mahina lokthokadabani hairi wafam madu tabada oirei khombana adudi thabak ado haujimak ngasimak tawraki hairi marada uri jambana yade madugi akaknaba matam ama leigadabani napabungbu lan tawna phungkhribadu inga ingengi matamdani matam maduda nahangna chattuna napabungi mahapu phumjalliba jingdon aduda chattuna napabungbu lokthokadabani madu natrabadi napabungi thawai mirel ado phattaba ama olakadoribani matang matam sadan lokthokubadagi phare matam madu yawdru phawbadi nangaiga mahai tamduna amadi atopa hiramgi damak tawgadabani marap asita nangi yengba oirakadoriba nahanga nanaw pani khanjariba Dobi Yangjun haibra madu han loisanggadabani hairi
ꯋꯥꯐꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯒꯅꯤ? ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯈ꯭ꯋꯥꯏꯒꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯂꯧꯊꯣꯛꯄ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯎꯔꯤ ꯆꯥꯝꯕꯅ ꯄꯣꯏꯔꯩ ꯈꯣꯝꯕꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯈꯣꯝꯕ, ꯅꯍꯥꯛ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯩꯔꯦꯗꯣ, ꯃꯔꯝ ꯑꯗꯨꯅ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯁꯨ ꯅꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯤꯜꯂꯝꯂꯒꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛ ꯑꯃꯈꯛ ꯂꯩ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯀꯔꯤ ꯊꯕꯛꯅꯣ? ꯊꯕꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯎꯔꯤ ꯆꯥꯝꯕꯅ, ꯍꯦꯔꯥ, ꯊꯕꯛ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯠꯇꯅ ꯐꯪꯈꯤꯗ꯭ꯔꯤ꯫ ꯅꯄꯥꯕꯨꯡ ꯐꯥꯎꯕ ꯃꯥꯏꯊꯤꯔꯒ ꯇꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯑꯃꯨꯛꯇꯪꯗꯤ ꯆꯥꯡ ꯌꯦꯡꯒꯦꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯆꯥꯝꯕꯅ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯑꯩꯅ ꯈꯪꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯥꯠ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯁꯦ ꯂꯧꯊꯣꯛꯇꯨꯅ ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯔꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯌꯦꯡꯒꯦꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ, ꯀꯔꯤ, ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ? ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯔꯨꯕ ꯊꯕꯛ ꯑꯃꯇꯪ ꯌꯦꯡꯅꯤꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯏꯄꯨ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯕꯨꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯔꯤ ꯆꯥꯝꯕꯅ, ꯅꯠꯇꯦ, ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯩꯕ ꯄꯥꯠ ꯑꯃꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕ ꯀꯌꯥ ꯊꯋꯥꯏ ꯊꯥꯈ꯭ꯔꯤ, ꯑꯗꯨꯒ ꯉꯝꯗꯗꯨꯅ ꯀꯥꯔꯛꯄꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯅꯄꯥꯕꯨꯡꯁꯨ ꯉꯝꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯃꯨꯛꯇꯒꯤ ꯍꯦꯟꯕ ꯌꯥꯗꯦ꯫ ꯑꯍꯥꯟꯕ ꯈꯣꯡꯆꯠꯇ ꯃꯥꯏꯊꯤꯔꯕꯗꯤ ꯅꯍꯥꯛ ꯑꯅꯤꯁꯨꯕ ꯈꯣꯡꯆꯠ ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯆꯠꯂꯨꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯑꯗꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯗꯕꯅꯤ, ꯃꯗꯨꯗ ꯅꯍꯥꯛꯅ ꯐꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ, ꯑꯩ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯩꯁꯨ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯌꯥꯅꯔꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕꯗ ꯎꯔꯤ ꯆꯥꯝꯕꯅ, ꯐꯔꯦ, ꯏꯉꯥ ꯏꯉꯦꯟ ꯃꯇꯝꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯠ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯆꯠꯊꯣꯛꯂꯨꯔꯁꯤ, ꯂꯥꯡꯐꯩ ꯆꯠꯂꯨꯔꯁꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯇꯨꯅ ꯄꯨꯔꯛꯂꯕꯗꯤ ꯑꯩꯒꯤꯁꯨ ꯅꯪꯒꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯃꯥꯡꯊꯛꯇ ꯃꯗꯨꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ, ꯍꯣꯏ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩꯅ ꯊꯕꯛ ꯑꯗꯣ ꯀꯝꯗꯧꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯏꯄꯨꯅ ꯇꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯎꯔꯤ ꯆꯥꯝꯕꯅ, ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟ ꯇꯧꯔꯛꯄꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯕꯗ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯍꯤ ꯑꯗꯨ ꯂꯥꯟ ꯇꯧꯔꯛꯄꯗ ꯀꯥꯏꯕꯗꯒꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯨꯜꯂꯨꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯄꯣꯏꯔꯩ ꯈꯣꯝꯕ ꯑꯃꯗꯤ ꯎꯔꯤ ꯆꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯎꯔꯤ ꯆꯥꯝꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯗꯣꯕꯤꯌꯥꯡꯖꯨꯟꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯐꯨꯝꯂꯤꯕ ꯆꯤꯡꯒꯤ ꯆꯤꯡꯊꯛ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯄꯥꯕꯨꯡꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯗꯣꯕꯤꯌꯥꯡꯖꯨꯡꯅ ꯆꯤꯡꯊꯛ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯕꯨ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗ ꯗꯣꯕꯤꯌꯥꯡꯖꯨꯟꯅ, ꯉꯍꯥꯟ ꯃꯈꯩꯕꯨ ꯈꯪꯂꯨꯗꯦꯅꯦ, ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯡꯅ ꯆꯥꯎꯅ ꯐꯖꯅ ꯍꯧꯈ꯭ꯔꯦꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤꯌꯥꯡꯖꯨꯟꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯣꯕꯤꯌꯥꯡꯖꯨꯟꯅ ꯈꯪꯏ, ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗꯤ ꯆꯤꯡꯊꯛ, ꯆꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤꯌꯥꯡꯖꯨꯟꯅ
ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟ ꯑꯗꯨꯗꯒꯤ ꯌꯦꯡꯈꯤꯕꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯑꯇꯩ ꯑꯇꯩ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯠꯇ ꯍꯧꯗꯦ, ꯑꯗꯨꯗꯨꯒ ꯆꯤꯡ ꯑꯁꯤꯒ ꯑꯁꯣꯝꯒꯤ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯅꯤ ꯍꯧꯔꯤ꯫ ꯃꯗꯣ ꯏꯄꯨ ꯃꯥꯂꯦꯝꯖꯥꯏꯅ ꯍꯥꯏꯕ ꯆꯨꯝꯕ ꯌꯥꯏ꯫ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯆꯤꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯃꯁꯥ ꯃꯔꯦꯡ ꯏꯐꯟ ꯐꯟꯗꯦ, ꯑꯗꯨꯗꯨꯒ ꯃꯅꯥꯁꯨ ꯏꯀꯪ ꯀꯪꯕꯒꯨꯝ ꯇꯧꯔꯤ, ꯃꯅꯥ ꯏꯄꯨꯡ ꯄꯨꯡꯗꯦ꯫ ꯑꯗꯨꯒ ꯑꯁꯣꯝ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯕꯩꯕ ꯐꯨꯝꯈꯤ ꯍꯥꯏꯔꯤꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯅ ꯀꯌꯥꯗ ꯃꯍꯧ ꯃꯀꯥ ꯐꯟꯅ ꯍꯧꯔꯤꯕ, ꯆꯥꯎꯔꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯡ ꯑꯃꯗꯤ ꯃꯅꯥ ꯄꯨꯡꯅ ꯀꯌꯥꯗ ꯅꯤꯡꯊꯤꯅ ꯍꯧꯔꯤꯕ꯫ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯔꯒꯕꯨꯗꯤ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗꯤ ꯏꯅꯤꯟ ꯈꯔ ꯂꯩꯕꯅꯤ, ꯃꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯇꯥꯏ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯧꯊꯣꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯗꯣꯕꯤ ꯌꯥꯡꯖꯨꯡꯅ ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯅꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯑꯔꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯗꯣ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯗꯣꯕꯤ ꯌꯥꯡꯖꯨꯡꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯑꯔꯥꯞꯄꯗꯒꯤ ꯌꯦꯡꯂꯤꯕꯁꯤꯕꯣ? ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯣꯕꯤ ꯌꯥꯡꯖꯨꯡꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯅ ꯁꯨꯝ ꯌꯦꯡꯉꯝꯂꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯛꯄꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯠ ꯂꯩꯁꯟꯈꯤꯕꯗꯨ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯃꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯃꯤꯗꯤ ꯅꯠꯇ꯭ꯔꯤ, ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯀꯣꯏꯕꯗꯨꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯁꯥꯎꯅꯤꯡꯈꯤꯕꯅ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯆꯤꯡ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯈꯔ ꯐꯨꯜꯂꯤ ꯀꯔꯤ ꯑꯣꯏ ꯄꯥꯏꯈꯠꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯨꯡꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯆꯥꯏꯊꯣꯛꯈꯤ꯫ ꯑꯗꯨꯃ ꯆꯥꯏꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯣ ꯁꯣꯔꯣꯠ ꯂꯥꯎꯅ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯂꯣꯝꯗ ꯆꯦꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯆꯦꯟꯊꯈꯤꯕ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯍꯧꯖꯤꯛꯇꯤ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯆꯦꯟꯊꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗꯁꯨ ꯁꯣꯏꯗꯅ ꯆꯦꯟꯊꯔꯝꯂꯒꯅꯤ, ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯣ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗ ꯁꯥꯕꯅꯤꯅ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯑꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯈꯣꯡꯂꯩ ꯊꯨꯅ ꯃꯃꯥꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯊꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯊꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯌꯧꯔꯤ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯒ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯀꯧ ꯖꯨꯂꯤꯌꯥꯟꯗꯣ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯎꯈꯤ꯫